मोबाइल कौरमेदना अयंबे अय अमुना अंजलप नुंगाइत्रे मोबाइल दो अमता पुथोकपिरौबा से थबक चलमदाइदने करी करी चिथा नांथागे हाबदो खरा खरा येंगा चलदिने फदौबा वो ऑफिस अब नंगबने चांग मुथों थबा अमा मुतौ अय को लोइना ngauरे कइनो अदु कन ngangiदुबो नोइगी नतै मसक फजबेसिना अइगी असोइबा महेक उबदा nganगना दोइगी येंगागा नाइरे हाबसे नंग खसबरा हाबने होइने हेता काउथोबा अदो मतुंग मनाउदी मी कनाम तादनबा नंगी नाकोमयादा तपना हायरगेबा हो यारे नरैगा मुकोलनु होरेन ऑफिस हलकपदने नंगना ngarang लाइरप मफमदुदगी लाइरकप यारोय मी मेयानदी हावेना ट्रिट इनरिबे दुकानी हाउत्रबा हाइसा हो हिदाक मनादो सेंगबो वाले वा मतंग हाइबदा खुदोन बिना थिन थिनदना ताक्ट्रिफाव खंगदबो नुपासिबो करंबो नुपानो सिबो अदु ओइरगना ओरी योंबा दुकानदुदगी हौरे लौरा लोइरेदना अयंबे अय थेंगेबको अय होरेन उरी योंबा दुकानदुदि लेरागे अय चलेको अय चले मसीदेबा नुक्सिरोय हाबसु ngamde matam lenpham khangde chaksa thoagane ludo hekta sanaurage थबुक चटपसी इरुजा माइथजरगा चटनिंगमनेसे अस इंगने इंगबने आइना खरे इरुजब तनबगा इसिंग असाबा खरे लुमो हाइदौसो अस हाइबा ngamद्रेने तौरिस हो कइदौबगी सिंग अइंगबने इरुजदोइनो अइना सानजरमबने सनारे नंग आइगी इसिंग असाबा थांगतलेबा करिनो नि तौरिसिबो करिनो आइबु मंगना ताइबंगना तौरिसिबो अइसिबु चिन खरा कले हाइदुनबु मवा मपुरोइबा नुसिरमोइ खनब्रा सनारे नंगी वाइसिंग असि ताबदा आइ ngasiदि पेना मुक्तंग कपनिंगलखरेदा हो ngasi natro noi thikagi bin kaini haiduba मानी नशीनी ओह आइसी ओतोंना काउगनखरेदा बिन फंगमदाइ खुदिंगी नंग नैबु सुमाइना नुक्सिबि हाइबसे आइ काउरुरे हे सनारे अदो मोइदा चो हंदक्ति सना सन कुंछागी लि अमदि आई सादा यादमनि को हा हो अइना सानिंगदुना सागदबा सना नतिये नोइ ननाउपि सेमरांग मानबि म लेइजे असिना सना सन कुनगी लिक सिरबनेना मुखाइरिये अदुनने मंगोंदगी हेना चावबा म सारगने अमुक्ता मुक्सिनगे अस सनारे नोइ नुपीगी मुक्तोक मुक्सिनगा तौबसिदि यारे नंगिने अदुगिना तौदुदनी अंगांसिनने इथक्ता काखराइसे मीगिना हाइफेक्टंग हाइबदा ननाव पासिनबु हेना थवा यावसिलिने मशी अंगांसी याम तौरबोइरे नंदी कदाइदगे खंगनीगे यु खरा थक अमदा खरा चट लेरे आइगिदि हाइसिनी लिगे साद्रबा आई इपाम चखिनी हाइजिनी कैदौबै सारोइदुइनो मशी अंगांसिना खलिसिबु नुपीना ngamba नुपासी मा खक्तने सिरो मंगोंदगिदि नंगने हेना आई ngami नत्रो मशी अंगांसे आइनि साउरप मिकुप्तने आई थबुक तोरकने हाइसिनी हो तपना ngango ननाउ नुपीने ना अमा लेरिसिना एगी असोइबा तादौगी मना थांकत लेरिबनी इश मखोइदि स्टेप मयाम चंगसलम बिबजानिदरा यारसे खितंगना चटनबा तौरोसे बिलदोम तकाइ थोरोबा कोइ लमचेन बिदु असि सुति थायेना कॉलेज चतदाइने हो चते सुति थाय हाइदुनबो कई कानदुइनो एगी थबक मतेंग मचेन अमफो पांगबसु नतबदुबो मिरेम थापसे ए याम पामजदे हाइसिनी मधु यांगांगदुसुने मंगोंग तारक्तदिने आई थबुक तोरकने हारिसिनी अदो इबुंगोइ सेंदुसु आई होरेन थाबिखरगे से सावरनोबा हेरा मनम्मदबु मागु मिनु उसिते याब्रा नंगिदमक आई लेरिसिदि आइने इरुजा थोगा बिन काइरुरगेबा लाओ चंगसि लाओ
ꯑꯁ ꯄꯨꯡꯁꯤꯗꯤ ꯑꯥ ꯌꯧꯔꯝꯃꯤ ꯑꯁ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤꯅꯦ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯗꯣꯔꯤꯗ ꯑꯁ ꯂꯟꯆꯦꯟꯕꯤ ꯏꯅꯝꯃ ꯏꯅꯝꯃ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯂꯟꯆꯦꯟꯕꯤ ꯕꯦꯅꯥꯎꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤ ꯅꯪ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣ ꯏꯅꯝꯃꯁꯦ ꯀꯣꯛ ꯆꯤꯛꯄꯗ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟꯒꯤ ꯆꯥꯝꯗ ꯊꯤꯕꯤꯔꯨꯈꯤꯒꯦ ꯂꯟꯆꯦꯟꯕꯤ ꯏꯅꯝꯃ ꯅꯪꯉꯣꯟꯗꯅꯦ ꯄꯥꯈꯣꯟ ꯄꯥꯛ ꯍꯥꯏꯗꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯄ ꯌꯥꯕꯅꯤ ꯅꯠꯇꯦ ꯃꯥꯒꯤ ꯆꯥꯛꯇꯨꯕꯨ ꯃꯤꯅꯠ 5-10 ꯊꯦꯡꯊꯕꯗ ꯃꯥ ꯁꯤꯔꯗ꯭ꯔꯣ ꯍꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯣ ꯅꯪꯒꯤ ꯅꯅꯝꯃꯁꯦ ꯃꯥ ꯃꯊꯟꯇꯔꯣ ꯌꯥꯔꯦ ꯏꯅꯝꯃ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯆꯠꯂꯣ ꯑꯝꯇ ꯂꯧꯔꯨꯆꯣ ꯑꯉꯥꯡꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯗ ꯅꯣꯡꯃꯇꯪ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯇꯦꯕ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯒꯅꯦ ꯑꯝꯇ ꯎꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯒꯤꯒꯦ ꯕꯦꯅꯥꯎ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯕꯨ ꯋꯥꯕ꯭ꯔꯥꯅꯦ ꯋꯥꯗꯦꯗ ꯅꯦꯅꯦ ꯅꯦꯅꯦ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯄ ꯋꯥꯕ꯭ꯔꯥ ꯅꯦꯅꯦꯁꯨ ꯋꯥꯗꯦꯗ ꯃꯌꯥꯝꯗꯒꯤ ꯐꯥꯔꯁ ꯇꯥꯅꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯗꯕꯅꯤꯀꯣ ꯍꯣꯏ ꯅꯦꯅꯦ ꯅꯦꯅꯦ ꯑꯗꯩ ꯑꯆꯥꯄꯣꯠꯁꯦ ꯂꯩꯕꯤꯌꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯕꯦꯅꯥꯎ ꯅꯦꯅꯦ ꯍꯌꯦꯡ ꯂꯩꯕꯤꯔꯒꯦ ꯉꯁꯤꯒꯤꯗꯤꯅꯦ ꯌꯨꯝꯗ ꯆꯥꯛ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯅꯦꯅꯦ ꯑꯩ ꯑꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯁꯤ ꯂꯩꯕꯤꯌꯣꯕ ꯅꯦꯅꯦ ꯅꯪ ꯌꯥꯝ ꯐꯠꯇꯦꯕꯣ ꯂꯩꯕꯤꯌꯣꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯈꯨꯔꯥ ꯂꯟꯆꯦꯟꯕꯤ ꯅꯪꯅ ꯅꯍꯥꯟ ꯁꯣꯛꯈꯤꯕ ꯄꯣꯠꯇꯨꯒꯤ ꯁꯦꯟꯗꯨ ꯄꯤꯔꯝꯃꯒꯦ ꯍꯥꯏꯔꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯅ ꯄꯤꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗꯒꯤ ꯄꯤꯕꯅꯣ ꯄꯤꯗꯦ ꯈꯨꯔꯥ ꯑꯗꯣ ꯍꯣꯔꯦꯟ ꯄꯤꯅꯕ ꯑꯩ ꯍꯥꯏꯖꯔꯒꯦ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯧꯖꯈꯤꯒꯦꯕ ꯈꯨꯔꯥ ꯑꯁ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯂꯩꯕꯅꯤꯗ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯨꯔꯥ ꯑꯉꯥꯡꯁꯦ ꯆꯥꯅꯤꯡꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯃꯇꯪꯗꯤ ꯂꯧꯖꯈꯤꯒꯦꯕ 이베마 ꯅꯪꯅ ꯍꯦꯛ ꯁꯣꯛꯄ ꯄꯣꯠꯁꯦ 이놈 ꯑꯗꯨꯒꯤꯅꯦꯒ 이붕 ꯑꯗꯨꯒꯤꯅꯦꯒ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯉꯁꯤꯒꯤ ꯈꯨꯂꯥꯡ ꯉꯥ ꯀꯧꯗ꯭ꯔꯤ ꯈꯨꯔꯥ ꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯑꯩ ꯅꯉꯣꯟꯗ ꯄꯣꯠ ꯁꯣꯠꯄ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏ ꯈꯨꯔꯥ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯅꯤꯌꯦ ꯕꯦꯅꯥꯎ ꯁꯤ ꯂꯥꯎ ꯀꯩꯅꯣ ꯆꯥꯅꯤꯡꯉꯤꯕꯣ ꯇꯨ ꯀꯀꯥ ꯑꯁꯤ ꯆꯥꯅꯤꯡꯉꯦ ꯁꯤꯁꯦ ꯁꯦ ꯂꯣꯏ ꯂꯧꯔꯗꯕꯅꯤ ꯈꯨꯔꯥ ꯁꯤ ꯄꯦꯛ ꯇꯧꯕꯤꯌꯨ ꯗꯁꯒꯦꯟ ꯑꯃꯈꯛꯅ ꯌꯥꯅꯤꯌꯦ ꯍꯦꯔꯥ ꯇꯤꯠ ꯂꯥꯎꯕ ꯑꯆꯥꯄꯣꯠ ꯈꯔꯁꯤꯒꯤ ꯈꯨꯔꯥ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯅꯤꯗ ꯕꯦꯅꯥꯎ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤ ꯀꯀꯥ ꯗꯁꯒꯦꯟ ꯑꯃꯈꯛꯅ ꯌꯥꯅꯤꯌꯦ ꯍꯦꯔꯥ ꯇꯤꯠ ꯂꯥꯎꯕꯁꯤꯒꯤ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯕꯦꯅꯥꯎ ꯁꯤ ꯄꯥꯏꯁꯤꯜꯂꯨꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯗꯁꯒꯦꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣꯅꯦ ꯈꯨꯔꯥ ꯀꯌꯥ ꯇꯥꯔꯦꯕ ꯁꯍꯦꯟ ꯀꯌꯥꯕꯨ ꯇꯥꯔꯨꯗꯣꯏꯅꯣ ꯅꯪꯅ ꯁꯣꯠꯄꯗꯤ ꯈꯨꯔꯥ ꯌꯥꯏꯅꯦ ꯅꯪꯗꯤ ꯁꯠ ꯁꯠꯀꯤ ꯃꯤꯅꯤꯅꯦ ꯑꯁ ꯈꯨꯔꯥ ꯈꯨꯔꯥꯒꯤ ꯂꯧꯗꯧꯗꯣ ꯁꯤꯗꯒꯤ ꯂꯧꯔꯣ ꯉꯥꯔꯤ ꯄꯋꯥ ꯑꯝꯇꯒ ꯂꯧꯒꯦ ꯅꯪ ꯉꯥꯔꯤꯁꯨ ꯂꯧꯒꯦ ꯍꯥꯏꯔꯛꯑꯣ ꯈꯨꯔꯥꯗꯒꯤꯗꯤ ꯂꯧꯔꯣꯏꯗ ꯑꯦ ꯑꯣ ꯑꯇꯣꯞꯄꯗꯒꯤꯅꯦ ꯂꯧꯔꯒꯦ ꯁꯤ ꯉꯥꯡꯒꯤꯗꯤ ꯑꯣꯊꯣꯛ ꯑꯣꯊꯣꯛꯄ ꯑꯁ ꯈꯨꯔꯥ ꯑꯩ ꯈꯨꯔꯥꯗꯒꯤꯗꯤ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯔꯣꯏꯌꯦ ꯑꯦ ꯁꯦꯟ ꯈꯔ ꯁꯣꯜꯂꯦꯅꯕꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯔ ꯉꯥꯡꯕꯅꯤ ꯈꯨꯔꯥ ꯈꯨꯔꯥ ꯈꯨꯔꯥꯒꯤ ꯗꯨꯀꯥꯟ ꯁꯤ ꯌꯣꯜꯂꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯄꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯈꯨꯔꯥ ꯑꯩ ꯉꯥꯔꯤ ꯂꯩꯔꯨꯈꯤꯒꯦꯀꯣ ꯃꯁꯤꯗꯤ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯟꯆꯦꯟꯕꯤ ꯍꯥꯏ ꯂꯟꯆꯦꯟꯕꯤ ꯄ꯭ꯔꯣꯕꯥꯞ ꯂꯥꯎ
ꯂꯥꯛꯀꯦ ꯏꯅꯝꯃ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯦ ꯀꯩ ꯂꯩꯔꯒꯦꯗꯤ ꯀꯩꯅꯣ ꯀꯥꯁꯦ ꯁꯦꯡꯗꯣꯛꯑꯝꯃꯣꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯝꯃꯔꯛ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯇꯥꯆꯧꯒꯤ ꯐꯤꯔꯣꯟꯁꯤꯡꯁꯦ ꯁꯨꯕ ꯂꯣꯏꯔꯒ ꯑꯩ ꯁꯦꯡꯗꯣꯛꯑꯒꯦ ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯂꯨꯔꯕꯅꯤꯅ ꯐꯤꯗꯣ ꯍꯧꯖꯤꯛꯇ ꯁꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪ ꯑꯩꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥꯕ ꯍꯣꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯃꯊꯤꯕꯣꯡꯅ ꯑꯩꯈꯣꯏꯅ ꯊꯥꯛꯑꯦ ꯊꯕꯛꯅ ꯃꯤꯒꯤ ꯇꯧ ꯂꯩꯔꯦ ꯀꯅꯥꯒꯤ ꯑꯉꯥꯡꯕꯨ ꯂꯧꯕ ꯆꯠꯄꯋꯣ ꯃꯤꯒꯤ ꯑꯃꯕꯨ ꯇꯧꯕꯋꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯗꯤ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯂꯟꯆꯦꯟꯕꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗꯒꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯗꯤ ꯅꯅꯝꯃꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤꯅꯦ ꯇꯥꯆꯧ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯈꯟꯗꯤꯌꯦ ꯕꯦꯅꯥꯎꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯆꯠꯅꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯂꯧꯕꯤꯔꯨꯕꯅꯦ ꯍꯦ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯅ ꯊꯣꯛꯄ ꯂꯧꯖꯔꯨꯅꯤ ꯅꯪ ꯃꯣꯏꯒ ꯌꯥꯝ ꯂꯩꯃꯤꯟꯅꯅꯤꯡꯉꯗꯤꯅ ꯂꯩꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯅꯅꯝꯃꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯨꯅꯨ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯆꯥꯝꯃꯔꯛ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯍꯦ ꯀꯥꯞꯁꯤꯟꯅꯅꯨ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡꯗꯣ ꯇꯧꯔꯨꯆꯣ ꯑꯩ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯔꯦ ꯌꯦꯡꯅꯤꯡꯗꯕꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯣꯏ ꯇꯥꯆꯧ ꯕꯤꯜꯗꯨꯕꯨ ꯀꯥꯏꯕꯤꯔꯛꯑꯕꯣ ꯑꯣ ꯀꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ 이보셔봐. 세 빠이살로세 이봐이 나이 시엔도 로션로 이보셔봐. 로션로 내는 거 이봐이 ꯇꯥꯆꯧ ꯁꯤꯗ ꯐꯝꯁꯤꯂꯣ 이봐이 야래. 밤비요 이봐이 야래. 나띠 너희고 거울아 빠까묵 따대. 너희고 양 와라버네. 이봐이 쇼인 라크나 해비지 아잉 사이다 강제이다 ꯇꯥꯆꯧ ꯃꯤꯔꯦꯝ ꯉꯥꯡꯅꯕꯗꯅꯦ ꯅꯆꯟ ꯁꯤꯗꯣꯔꯦ ꯍꯥꯏꯁꯤꯅꯤ ꯇꯥꯆꯧ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦꯕ 다저기네 맛이 봇 그라 tumneba. 아두기네 chen macit marang khara waliba. 아두부 너희들 레이브라나 딸이 니pan khakti gwanida. 항마부 이까이 자이두니. 이봐이 리싱 달에 니빨로 이러 이봐이 Herai bo so lising te nipan gadudi imang da tar mo pho. Khoang na ne na khunde da. Tikka ne na. Chendong na thi ung phang ba noi na. Mi o ya roi na. Na ba is di. Amuk da hobi pot tu ni na. Ai na hayeng na. Noi hong dok chen ba sen do. Ai na loi bir kan. Noi 하이싱나네 시즌하고 ꯇꯥꯆꯧ ꯁꯦꯟꯒꯤꯗꯨꯕꯨꯗꯤ ꯌꯥꯅꯤꯌꯦ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯍꯜꯂꯣ ꯀꯩ ꯊꯣꯡꯁꯤꯒꯦ ꯇꯥꯆꯧ 보셔봐 나누 가가 라우비드부 방가드로 방니 말 아두디 버리네 아두 낭기 앙아라크디 레이보 아 이봐이 나랑 로이드 nga이디 ꯀꯅꯥꯅꯕꯨ ꯕꯇꯜ ꯑꯃ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯔ ꯊꯛꯄꯗ ꯀꯨꯏꯍꯧꯗꯦꯗ ꯏꯚꯥꯏ ꯀꯩꯅꯣꯅꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝ ꯆꯟꯕ ꯑꯃ ꯂꯩꯔꯤꯌꯦ 헤이 미나 태에나 방각 탁거노 타주네 아파버 브랜드 탁가다와 이보소와 나누도 술러로 아누가 앙앙바 바탈 남마가 술러로 이봐이 야르니 헤이 나이코 아씨 이봐이 야르니 이봐이 이보소와 나이코다 tꯧbino ibai adumai tꯧbino ibai ai longjarage ibai 세세 시브란치 러로 ibai asi brand sira ibai मधु याम तेना फब ब्रांड ने ना भाई जे अदु ममिंग दे एक काउ थुएबा ho ho ibai ai longjarage ibai मधु होरेन थ खंगनी ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅ
ꯈꯪꯗꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯝꯕ ꯑꯦ 이마ꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯁꯛ ꯐꯖꯕꯣ ꯑꯣ ꯁꯥꯏꯕꯣꯛꯇ ꯀꯣꯏꯊꯣꯛꯑꯒꯦ ꯇꯧꯕꯁꯦ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤ나 ꯅꯆꯥꯅ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯣꯕ ꯏꯃꯥ ꯏꯆꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯒꯦ ꯇꯧꯕꯗ ꯏꯃꯥꯅ ꯁꯨꯝꯁꯤ ꯁꯨꯠꯄ ꯎꯕꯁꯤꯗ ꯃꯥꯏ ꯄꯥꯛꯑꯔꯣꯏ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪꯁꯨ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯝꯃꯨꯅꯦ 이마 하이비디 하이니 이마는 너무 누비 멋쩍 빠져비 숭펑에 펑왜 하이비지니 이마이 뱀마 마마예세 kayada kaliba anghang노니 시보 ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯂꯥꯡꯐꯥꯡꯒꯤ ꯋꯥꯈꯟꯗꯣ ꯈꯟꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ 야래 이마 황 구차 머리 실어봐 이부 까이디 앙앙노 오 ꯑꯗꯨꯗꯤꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯅꯊꯤꯕꯣꯡꯗꯣ ꯆꯥꯔ ꯇꯨꯝꯃ ꯇꯧꯕꯗꯨꯗ ꯅꯣꯏꯈꯠꯂꯤꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯗꯤꯁꯀꯁꯟ ꯑꯋꯥꯔꯒꯤ ꯃꯑꯣꯡꯗ ꯁꯤꯡꯂꯤ ꯄꯥꯕꯟ ꯊꯣꯛꯈꯩ ꯀꯟ ꯂꯥꯎꯅꯔꯤꯁꯤꯅ 오 ꯅꯆꯥꯅꯨꯄꯥꯁꯦ ꯃꯇꯨ ꯊꯤꯅꯤꯡꯉꯦꯌꯦ ꯃꯇꯨ ꯊꯤꯔꯒꯦꯌꯦ ꯀꯔꯤ ꯅꯪ ꯅꯨꯄꯤ ꯊꯤꯔꯒꯦꯕ ꯍꯦ ꯁꯤꯂꯥ ꯅꯥꯎꯅꯦ 바지야 ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯃꯁꯛꯇꯤ ꯀꯝꯗꯧꯏ 바지야 ꯅꯁꯥꯒꯤ ꯃꯤꯠꯅꯔ ꯀꯩꯅꯣ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ 바지 ꯑꯦ ꯁꯦꯟ ꯄꯥꯏꯕ ꯄꯥꯏꯗꯕ ꯕꯥꯖꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯇꯦ ꯕꯥꯖꯤꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯁꯦꯟ ꯃꯌꯥꯝꯁꯤꯕꯨ ꯅꯪꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ 바지 ꯉꯝꯃꯣꯏꯗ ꯀꯔꯤꯅꯣꯅꯦ ꯑꯣ ꯑꯗꯨꯅꯅꯦ ꯂꯥꯏ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯏꯃꯧꯅꯤ ꯕꯥꯖꯤꯅ ꯄꯥꯝꯃꯤꯁꯦ 오 ꯅꯆꯥꯗꯨꯗ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯄꯥꯎꯇꯥꯛꯇꯣ 오 ꯄꯤꯕꯤꯌꯣ ꯑꯦ ꯃꯃꯥ 이마우 누피나 마삭 파자바 이제 맹기 주나 마이니네 ꯑꯗꯨꯅꯦꯕ 바지야 ꯑꯗꯨꯗꯤ 트라이도 ꯇꯧꯈꯤ 자로 리엄 나무 ꯍꯣꯏ 방구 바지 ꯅꯁꯥ ꯆꯠꯂꯤ 바지 나마이 박조 하이마 하이 ꯆꯠꯈꯤꯅꯣ 하이ꯕꯅꯤ미 ꯅꯪꯕꯣ ꯉꯥꯏꯈꯨꯋꯣ ꯃꯁꯤ ꯆꯠꯈꯤꯅꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ 하이마 ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥꯖꯤꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯝꯗꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ 에이 나하 오이링에다 꼬이호 랑호우다나 ꯏ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯅꯤꯡꯅ ꯁꯣꯏꯕ ꯉꯝꯗꯗꯅ ꯂꯩꯔꯤꯁꯦ ꯊꯃꯣꯏ ꯀꯌꯥꯝ ꯆꯥꯛꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯆꯥꯛꯈ꯭ꯔꯖꯥꯠꯅꯤ ꯑꯣ ꯊꯃꯣꯏ ꯌꯥꯝ ꯆꯥꯛꯑꯦꯕ ꯋꯥꯔꯤꯕꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯔꯨꯕ ꯌꯥꯔꯤꯕ꯭ꯔꯥ 이봐 ꯑꯉꯥꯡ ꯑꯁꯤꯅꯅꯦ ꯑꯍꯥꯏ ꯍꯥꯏꯕ ꯌꯥꯔꯕꯅꯤꯅ ꯅꯆꯥꯁꯦ ꯐꯔꯦꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯦ ꯂꯃꯈꯥꯡꯗ ꯃꯩ ꯃꯨꯠꯈ꯭ꯔꯦꯗꯅ ꯑꯔꯣꯏꯕꯗꯗꯤꯅꯦ 이몽세 뻥못 못봐 소이로 할시니까 그리 누피노네 시보 이자니 빠세는 한땅 꼴지르게 해보시다 마나 시용나 못봐 곧봐 아이쇼가시 샤오닝각 때문에 야 물러닝가지네 아이쇼 딱았다나 거기 걸러가니까 이보저봐 사나레이 그나함 리때 잘라네 कना इनम लाक्पीरी 사나레 이놈아 타바 엄마 짤루버대기 나코이 시대 짱에 이네 काखाबिरो इनम 시다 밤비요 이नम 사나레 아저버부 자토키버라냐 이몽도 লাই 꺾토라게 오 따리보 이नम लाई ꯌꯥꯝ ꯊꯣꯛꯄꯤꯔꯣ ꯁꯦ 아저봐 ꯏꯆꯦꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯎꯅꯗꯕ ꯀꯨꯏꯔꯦꯗꯅ ꯁꯨꯝ ꯆꯪꯉꯛꯄꯅꯦ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯀꯣꯂꯦꯖ ꯆꯠꯂꯤꯕꯅꯤꯅ ꯆꯠꯈꯤ ꯑꯣ ꯀꯣꯂꯦꯖ ꯆꯠꯈꯤꯑꯕ ꯆꯠꯁꯅꯨ ꯈꯪꯗꯦꯗ 이नम ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯁꯦꯟ ꯄꯪꯇꯤꯡꯗ ꯍꯦꯛ ꯇꯤꯡꯍꯜꯂꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯅ ꯁꯦꯟ ꯑꯣꯟꯊꯣꯛꯅ ꯆꯪꯈ꯭ꯔꯕ 사나레 ꯑꯗꯨꯝꯅ ꯈꯟꯒꯅꯨꯗ ꯏꯆꯦ ꯁꯅꯥꯔꯩꯅ ꯍꯥꯏꯔꯤꯁꯤ ꯑꯃꯔꯣꯝꯗ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯑꯩꯗꯤ ꯏꯆꯦ ꯈꯨꯕꯥꯛ ꯃꯍꯤꯗ ꯍꯤꯡꯕꯅꯤ
ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯏꯃꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯨ ꯇꯧꯏꯅꯤ ꯃꯥꯁꯨ ꯂꯟ ꯆꯦꯟꯕꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯗꯤ ꯌꯥꯔꯤꯅꯤ ꯀꯔꯤꯝꯇ ꯄꯥꯡꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯃꯤꯅꯦ ꯏꯆꯦ ꯑꯣ ꯃꯤꯒꯤ ꯋꯥꯗꯣ ꯄꯪꯉꯥꯡ ꯉꯥꯡꯕꯤꯔꯅꯨ ꯅꯄꯪ ꯄꯪꯉꯗꯤꯅꯦ ꯋꯥꯖꯕ ꯇꯥꯕ ꯏꯅꯝꯃ ꯑꯩ ꯊꯕꯛ ꯈꯤꯇ ꯇꯧꯔꯛꯈꯤꯒꯦ ꯏꯆꯦ ꯁꯅꯥꯔꯩꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯑꯊꯣꯛꯅ ꯋꯥꯖꯔꯕꯅꯤ ꯏꯆꯦ ꯏꯆꯦꯅ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯌꯥꯏꯃꯁꯦ ꯈꯔ ꯉꯥꯡꯕꯤꯔꯝꯃꯣ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯑꯆꯧꯕ ꯏꯆꯦ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯝꯒꯦ ꯏꯆꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯟꯕꯤꯗ ꯎꯔꯨꯔꯨꯔꯨ ꯎꯪꯕꯗ ꯏꯆꯦ ꯃꯁꯥꯁꯦ ꯉꯥꯎꯔꯕꯅꯤ ꯉꯥꯎꯔꯕ ꯏꯕꯣꯆꯧꯕ ꯍꯧꯖꯤꯛꯇꯤ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯒꯤ ꯅꯪꯅ ꯑꯍꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯅꯥꯎꯁꯤꯡꯁꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯇꯞꯅ ꯏꯪꯅ ꯊꯦꯝꯅꯧꯗꯅ ꯇꯥꯛꯄꯤꯌꯨꯅꯦ ꯅꯪꯕꯣ ꯈꯟꯅ ꯆꯩꯅꯕ ꯇꯧꯕ ꯌꯥꯗꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯅꯨ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯀ ꯃꯅꯥꯗ ꯑꯃꯠꯇ ꯍꯥꯞꯇꯦ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯉꯥꯛꯇꯅꯤ ꯂꯟ ꯆꯦꯟꯕꯤ ꯐꯪꯉꯤ ꯃꯅꯝ ꯑꯁꯤꯅꯅꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯆꯦ ꯃꯇꯦꯡ ꯀꯔꯤꯝꯇ ꯇꯧꯒꯦ ꯈꯟꯗꯤꯌꯦ ꯏꯆꯦ ꯁꯅꯥꯔꯩꯅ ꯐꯝꯃꯟꯕꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯄꯥꯜꯂꯤꯕꯅꯤꯅꯦ ꯏꯃꯨꯡꯁꯦ ꯐꯩ ꯐꯩ ꯏꯕꯨꯡ ꯑꯆꯧꯕ ꯅꯅꯥꯎ ꯌꯥꯏꯃ ꯅꯈꯣꯏ ꯑꯅꯤꯗꯤꯅꯦ ꯍꯦꯟꯗꯣꯛꯄ ꯍꯦꯟꯗꯣꯛꯇꯕ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯔꯕꯁꯨ ꯍꯤꯡꯕꯗꯗꯤ ꯊꯣꯏꯅ ꯋꯥꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯗꯤ ꯏꯆꯦꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯛꯄꯗꯅꯦ ꯏꯆꯦ ꯁꯦ ꯑꯩꯈꯣꯏ ꯌꯥꯏꯃꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯌꯥꯏꯃꯁꯦ ꯏꯆꯦ ꯁꯦꯟ ꯄꯥꯏꯔꯕꯅꯤꯅꯦ ꯏꯆꯦ ꯑꯩꯗꯤ ꯏꯆꯦ ꯁꯦꯟ ꯄꯨꯔꯛꯑꯦ ꯑꯗꯨꯉꯥꯏ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯟ ꯊꯥꯗꯣꯛꯀ ꯊꯥꯖꯤꯟꯒꯗꯅꯦ ꯑꯁ ꯏꯆꯦ ꯂꯣꯏꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯦꯕ ꯌꯦꯡꯉꯣ ꯏꯕꯣꯆꯧꯕ ꯅꯤꯉꯣꯟꯅꯅꯦ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯃꯇꯝ ꯈꯔꯒꯤ ꯑꯋꯥꯏꯕ ꯌꯨꯝꯐꯝ ꯑꯃꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯒꯨꯝꯕꯅꯤ ꯂꯟꯆꯦꯟꯕꯤꯁꯦ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯅꯤꯒꯦ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯅꯈꯣꯏꯅꯅꯦ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯤꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒ ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯨꯝꯁꯤ ꯀꯣꯏꯕꯨꯡꯉꯣ ꯏꯆꯦ ꯑꯩꯈꯣꯏ ꯌꯥꯏꯃꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯅꯥꯔꯩꯒ ꯑꯩꯒꯅꯗꯤꯅꯦ ꯂꯨꯅ ꯇꯧꯈ꯭ꯔꯕ ꯏꯆꯦ ꯑꯩꯅ ꯂꯨꯅ ꯇꯧꯕꯗꯒꯤꯗꯤꯅꯦ ꯁꯅꯥꯔꯩꯅ ꯂꯨꯅ ꯇꯧꯕꯅ ꯍꯦꯜꯂꯤꯕꯅꯤꯅꯦ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯕꯨꯡ ꯑꯆꯧꯕ ꯏꯆꯦ ꯑꯃꯨꯛ ꯌꯥꯏꯃ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯏꯆꯦ ꯆꯥ ꯅꯨꯡ ꯀ ꯊꯛꯈꯤꯁꯦ ꯏꯆꯦ ꯊꯛꯑꯔꯣꯏ ꯅꯣꯡꯃ ꯑꯣꯏꯅ ꯊꯛꯑꯁꯦ ꯑꯩ ꯌꯥꯏꯃ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯍꯨꯁ ꯐꯔꯦꯗ ꯋꯥꯏꯝ ꯁꯪꯉꯤꯗ ꯃꯣꯏ ꯊꯥꯁꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯅꯪꯁꯦ ꯑꯩꯅ ꯌꯥꯅꯤꯡ ꯌꯥꯅꯤꯡꯕ ꯐꯖ ꯐꯖꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯍꯦ 이비엠아 ꯅꯪꯅ ꯆꯣꯛ ꯐꯖꯅ ꯇꯥꯕꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯁꯤꯡꯉꯣꯏꯗꯣꯏꯅꯣ ꯅꯠꯇꯦ ꯃꯣꯏ ꯇꯌꯥꯏ ꯑꯩꯈꯣꯏ ꯂꯣꯟꯗꯨꯕꯨ ꯀꯌꯥꯃꯨꯛ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯒꯦ ꯂꯥꯛ 20-25ꯃꯨꯛꯇꯤ ꯂꯧ ꯌꯥꯅꯤ ꯍꯥꯏꯍꯧꯏꯅꯦ ꯑꯗꯨ ꯑꯌꯤꯡꯕꯤ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯨꯕꯗ ꯍꯥꯟꯅꯒꯤ ꯊꯤꯔꯤꯗꯨꯒ ꯇꯣꯂꯣꯞꯄꯨ ꯑꯝꯇ ꯂꯦꯝꯃꯔꯣꯏꯕ ꯀꯣꯟꯅ ꯂꯧꯔꯁꯤꯕ ꯑꯌꯤꯡꯕꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯆꯥꯎꯊꯣꯛꯅꯕ ꯇꯧꯍꯧꯗꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯊꯣꯛꯅꯕ ꯇꯧꯗꯣꯔꯤꯒꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯇꯧꯗꯨꯅꯅꯦ ꯅꯄꯨꯟꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯦꯟꯗꯣꯏꯁꯦ ꯌꯥꯏꯃ ꯁꯦ ꯍꯦ ꯇꯨꯠ ꯅꯃꯥꯏꯗꯨ ꯈꯨꯖꯤꯟꯅ ꯒ꯭ꯔꯣ ꯈꯣꯠꯇꯅ ꯍꯥꯏ ꯇꯞꯅ ꯉꯥꯡꯅ ꯌꯥꯗ꯭ꯔꯅꯦ ꯅꯈꯣꯏꯕꯣ ꯑꯁ ꯏꯆꯦ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯅ ꯉꯝꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯏꯆꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯏꯆꯦ ꯏꯆꯦ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯗ ꯏꯆꯦ ꯊꯕꯛ ꯑꯃ ꯁꯨꯝ ꯂꯥꯛꯑꯝꯕꯗꯒꯤꯅꯦ ꯅꯈꯣꯏ ꯃꯌꯥꯝ ꯎꯅꯅꯤꯡꯗꯅ ꯆꯪꯉꯛꯏꯅꯤꯅꯦ ꯅꯪ ꯇꯥꯆꯧꯁꯨ ꯎꯅꯔꯝꯃꯦ ꯅꯪꯁꯨ ꯎꯅꯅꯤꯡꯗꯅ ꯆꯪꯉꯛꯏꯅꯤ ꯏꯅꯝꯃꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯦꯈꯣꯏ ꯏꯇꯩꯈꯣꯏꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯉꯤꯁꯦ ꯅꯣꯡꯃꯇꯁꯨ ꯅꯧꯄꯥ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯄꯗꯤ ꯌꯥꯕꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯅꯣꯡꯃꯇꯪꯗꯤ ꯑꯩ ꯁꯤꯗ ꯍꯥꯟꯅ ꯆꯪꯉꯛꯄ ꯀꯩꯗꯧꯒꯦ ꯏꯆꯦ ꯅꯪ ꯇꯥꯆꯧꯅ ꯑꯍꯟꯅꯦꯗꯅ ꯃꯥꯒꯤꯗ ꯍꯥꯟꯅ ꯆꯪꯕꯩ ꯋꯥꯅꯤ ꯏꯆꯦꯒꯤꯗꯤ
ꯃꯥꯅ ꯀꯅꯥꯅꯣ ꯅꯪꯅ ꯀꯅꯥꯅꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯆꯪꯍꯟꯅꯤꯡꯗꯅ ꯍꯥꯏꯔꯤꯅꯤꯗ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯅꯪꯒꯤꯗ ꯍꯥꯟꯅ ꯆꯪꯉꯛꯑꯒꯦ ꯌꯥꯏꯃ ꯑꯌꯤꯡꯕꯤ ꯅꯈꯣꯏꯅ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯅꯇꯩꯃ ꯍꯣꯏꯒꯅꯦ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯅ ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛꯇ ꯂꯩꯅꯅꯕ ꯇꯧꯅꯤ ꯏꯕꯨꯡꯉꯣ 이나마 란다바 ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯕꯨ ꯍꯥꯏꯖꯗꯣꯏꯅꯣꯗ ꯏꯆꯦ ꯑꯌꯤꯡꯕꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯤ ꯏꯆꯦ 이제 ꯑꯩꯈꯣꯏꯅ ꯁꯨꯡꯂꯥꯟ ꯂꯥꯟꯗꯦ 이제 ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯅꯨꯄꯤꯅ ꯉꯝꯃꯗꯤ ꯊꯣꯛꯏꯅꯤ 이제 ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯩꯗꯧꯅ ꯅꯨꯄꯥ ꯊꯣꯛꯇꯦꯅꯦ 이제 ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯦꯅꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ ꯄꯥꯝꯕꯩꯗꯒꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯕꯁꯨ ꯌꯥꯏꯃ ꯅꯆꯟ ꯂꯟꯖꯦꯟꯕꯤꯕꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯤ ꯑꯣꯏꯅꯅꯕ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ 이나마 ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯤ ꯉꯥꯛꯇꯅꯦ ꯑꯌꯤꯡꯕꯤꯅ ꯍꯥꯏꯁꯦ 이제 ꯑꯁꯦꯡꯕꯅꯤꯅꯦ 이제 ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯑꯦꯅ ꯀꯌꯥꯏ ꯕꯣꯔꯥ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯂꯨꯄꯥ 50 ꯑꯩꯅ ꯄꯤꯔꯤꯅꯦ 이제 ꯌꯥꯏꯃ 이제 ꯂꯟꯖꯦꯟꯕꯤꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯏꯃꯥ ꯑꯇꯣꯝꯕꯤꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯑꯌꯤꯡꯕꯤ ꯏꯅꯝꯃ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ 이나마 ꯀꯩꯝꯇꯁꯨ ꯆꯥꯃꯤꯟꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯣꯟꯅ ꯆꯥꯔꯁꯤ ꯌꯥꯏꯃ ꯆꯥꯒ ꯆꯥꯔ ꯆꯠꯂꯗꯤ ꯐꯗꯧꯅꯤ 이제 ꯌꯥꯔꯦ ꯌꯥꯔꯦ 이제 ꯅꯣꯏ ꯅꯆꯦꯁꯤꯁꯨꯅꯦ ꯃꯥꯏ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯍꯣꯏ ꯌꯥꯔꯦ ꯃꯆꯦꯁꯦ ꯅꯨꯡꯁꯤꯕ ꯁꯥꯈ꯭ꯔꯕ ꯂꯥꯛꯑꯣ ꯂꯣꯟꯒꯤ ꯃꯇꯥꯡꯗꯣ ꯏꯃꯨꯡꯗ ꯑꯝꯇ ꯐꯖꯅ ꯀꯨꯞꯅ ꯈꯟꯅꯔꯨꯁꯤ ꯂꯥꯛꯑꯣ 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 ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯍꯦ ꯇꯥꯎ ꯃꯃꯤꯗ ꯈꯧꯁꯥꯔꯒꯅꯦ ꯃꯁꯥ ꯇꯥꯗꯅ ꯀꯣꯏꯕ ꯊꯕꯛꯁꯦ ꯇꯣꯛꯁꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯉꯝꯗꯁꯨꯅꯦ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯒꯦ ꯏꯇꯥꯎ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯅꯗꯕꯩ ꯋꯥꯅꯤꯃꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯤ ꯍꯥꯏꯕ ꯁꯍꯦꯟ ꯂꯟꯖꯦꯟꯕꯤꯁꯦ ꯑꯥꯗ ꯂꯩ ꯇꯨ ꯍꯥ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯇꯥꯎ ꯌꯥꯔꯤꯁꯦ ꯑꯝꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁ ꯏꯇꯥꯎ ꯃꯤꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯔꯣꯃꯥꯟꯁ ꯇꯧꯁꯟꯕꯁꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯗ ꯏꯇꯥꯎ ꯌꯥꯔꯤꯁꯦ ꯑꯝꯇ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯉꯥꯏꯁꯤꯁꯨ ꯅꯪꯅ ꯒꯤꯔꯤ ꯒꯤꯔꯤ ꯌꯦꯠꯇꯦ ꯂꯥꯎꯗꯤ ꯂꯥꯎꯍꯦ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ ꯁꯥ ꯂꯩꯔꯅꯨ ꯂꯥꯎꯍꯦ ꯇꯊꯝꯕꯣ ꯀꯩꯅꯣ ꯅꯣꯏꯅꯤꯅ ꯀꯣꯏꯆꯤꯛ ꯊꯤꯡꯅꯩꯗꯨꯕꯣ ꯀꯩꯅꯣꯅꯤ ꯊꯥꯖ ꯍꯟꯗꯛꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯃꯗꯨꯒꯤ ꯊꯧꯔꯤ ꯆꯤꯡꯅꯕꯗꯣ ꯏꯕꯥꯅꯤꯁꯨ ꯌꯥꯎꯖꯦꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤꯅꯦ ꯑꯗꯣ ꯊꯥꯖ ꯅꯣꯏ ꯀꯣꯂꯦꯖ ꯍꯜꯂꯛꯏꯔꯣ ꯍꯣꯏ ꯍꯜꯂꯛꯏꯅꯦ ꯉꯁꯤꯁꯦ ꯀꯣꯂꯦꯖ ꯍꯜꯂꯛꯄꯁꯦ ꯌꯥꯝ ꯊꯦꯡꯕꯅ ꯈꯜꯂꯤꯗ ꯍꯣꯏ ꯉꯁꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯑꯃ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒꯤ ꯊꯦꯡꯉꯛꯏꯅꯦ ꯂꯟꯆꯤꯟꯕꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯍꯦꯟꯅ ꯋꯥ ꯑꯃ ꯍꯥꯏꯅꯦꯅ ꯍꯥꯏꯕꯅꯦ ꯃꯁꯤ ꯅꯪꯅꯗꯤ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯋꯥꯅꯣ ꯗꯥꯁꯒꯦꯟ ꯀꯩꯅꯣꯅꯤ ꯂꯩꯆꯟꯕꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗꯤ ꯂꯥꯏꯔꯤꯛꯀ ꯐꯪꯅꯗꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯈꯣꯏꯁꯤ ꯎꯔꯒ ꯑꯩꯈꯣꯏꯗꯤ ꯄꯦꯟꯖꯔꯤꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯃꯥꯅꯦ 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 ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯁꯤꯅꯤ ꯃꯅꯨꯡꯗꯗꯤ ꯄꯥꯎ ꯌꯥꯝ ꯐꯥꯎꯅꯔꯤ ꯍꯥꯏꯗ ꯊꯥꯖ ꯅꯣꯏ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯏꯇꯥꯎ ꯆꯠꯁꯤꯂꯣ ꯆꯠꯁꯤꯂꯣ ꯍꯦ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯗꯣꯏꯔꯥ ꯇꯥꯗ ꯇꯧꯒꯦ ꯌꯥꯎꯅꯕ ꯇꯧꯔꯗꯤ ꯉꯁꯥꯏꯅ ꯃꯣꯞꯇ ꯇꯥꯔꯅꯤ ꯀꯔꯤ ꯃꯣꯞ ꯀꯥꯏꯅ ꯍꯦ ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯣꯔꯥ ꯅꯪꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣꯕ ꯑꯗꯨꯗꯤ ꯇꯥꯗꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯦ ꯑꯩꯅ ꯂꯥꯛꯄꯩ ꯃꯔꯝ ꯅꯪ ꯉꯁꯤꯗꯒꯤ ꯈꯪꯖꯜꯂꯨ ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯁꯤ ꯌꯨꯝꯁꯤꯒꯤ ꯆꯥꯎꯊꯣꯛꯅꯕ ꯁꯦꯟ ꯊꯤꯟꯕ ꯂꯥꯛꯏꯕ ꯅꯪꯗꯧꯅꯅꯦ ꯍꯨꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯌꯥꯔꯦ ꯇꯥꯗ
ꯃꯥꯂꯟꯕꯤ ꯏꯕꯨꯡꯉꯣ ꯅꯪ ꯁꯣꯏꯔꯣꯏꯁꯦ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯕꯟꯗꯜ ꯑꯃ ꯇꯣꯛ ꯂꯪꯁꯤꯜꯂꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯣꯚꯔꯗꯣꯁꯇ ꯑꯔꯣꯏꯕ ꯇꯥꯍꯜꯂꯝꯅꯤꯁꯦ ꯇꯥꯗꯥ ꯌꯥꯏꯅꯦ ꯊꯋꯥꯏ ꯊꯥꯕꯤꯒꯦ ꯄꯤꯔꯣꯕ ꯍꯦ ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯉꯕꯣ ꯇꯥꯗꯥ ꯁꯤꯕꯤꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯤꯔꯣꯏ ꯅꯪ ꯁꯤꯈ꯭ꯔꯒꯅꯦ ꯅꯣꯏ ꯅꯆꯦꯒꯅꯦ ꯅꯕꯥꯏꯒꯗꯣ ꯅꯨꯡꯉꯥꯏꯒꯤꯅꯤ ꯅꯪ ꯁꯤꯕ ꯌꯥꯗ꯭ꯔꯤꯅꯦ ꯅꯣꯏ ꯅꯆꯦꯒ ꯅꯕꯥꯏꯒꯗꯣ ꯑꯣꯜꯂꯝꯒꯣꯕ ꯇꯥꯗꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯍꯩ ꯊꯤꯕꯦꯛꯂꯣ ꯍꯟꯗꯣꯛꯁꯦ ꯊꯤꯕꯥꯏꯒꯣꯟꯁꯤꯗꯤ ꯀꯔꯤ ꯄꯣꯠ ꯑꯣꯏꯔꯖꯥꯠꯅꯣ ꯃꯥ ꯁꯤꯖꯤꯟꯅꯩꯁꯤꯅ ꯀꯨꯃꯨꯠ ꯃꯅꯝ ꯅꯝꯃꯤꯅꯦ ꯂꯟꯆꯦꯟꯕꯤꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯔꯅꯦ ꯏꯆꯦ ꯏꯆꯦ ꯀꯥꯂꯦꯟꯖꯥꯎ ꯂꯥꯛꯑꯣ ꯃꯊꯛꯇ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯁꯤꯗ ꯐꯝꯕꯅ ꯅꯨꯡꯉꯥꯏꯗ ꯏꯆꯦ ꯐꯝꯕ ꯂꯥꯏꯔꯤꯅꯦ ꯅꯣꯏꯒꯤ ꯂꯟꯆꯦꯟꯕꯤꯗꯨ ꯎꯗꯦꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯟꯆꯦꯟꯕꯤ ꯇꯧꯔꯛꯑꯗꯝꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯕꯥꯏꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯅꯄꯥꯁꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕ 50,000 ꯈꯛꯇ ꯄꯤꯌꯣ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯕꯣ ꯏꯆꯦ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯅ ꯁꯨꯝ ꯌꯨꯝꯗ ꯁꯥꯖꯦꯟ ꯇꯧꯅꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯍꯣꯡꯕꯇ ꯂꯧꯒꯦꯕ ꯏꯆꯦꯗꯤ ꯍꯧꯖꯤꯛꯁꯦ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯅꯦ ꯑꯁ ꯌꯥꯔꯦꯗꯤ ꯏꯆꯦ ꯅꯧꯄꯥꯅ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯕꯗꯅꯦ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯏꯆꯦꯒꯤ ꯌꯨꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯆꯔꯣꯏ ꯏꯆꯦ ꯉꯥꯏꯈꯣꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯅꯕꯥꯏꯗ ꯑꯝꯇ ꯍꯪꯒꯦ ꯑꯣ ꯃꯣꯏꯇꯌꯥꯏ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯀꯥꯂꯦꯟꯖꯥꯎ ꯂꯥꯛꯏ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯕꯥꯏꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯏꯆꯦ ꯑꯗꯨꯝ ꯁꯥꯕꯤꯌꯨ ꯍꯩ ꯀꯥꯂꯦꯟꯖꯥꯎ 이봐이 ꯅꯪꯕꯨ 이몽ꯗ ꯐꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ 이봐이 지들 누가 좀 범범버니 이봐이 이시엔부 ꯀꯔꯤ ꯂꯩꯔꯒꯦꯅꯦ 아 이봐이 이씨가 좀 머리 차비우다 ꯑꯩꯈꯣꯏ ꯀꯥꯂꯦꯟꯖꯥꯎꯁꯦ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯦꯌꯦ ꯀꯥꯂꯦꯟꯖꯥꯎ ꯅꯪꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯦꯕ ꯍꯣꯏ 이봐이 ꯉꯥꯎꯁꯤꯟꯅꯗ 서로 컴퓨터로 오이나 땀질래 이봐이 ꯑꯩꯅ ꯅꯍꯥꯟꯗꯩ ꯈꯜꯂꯤꯅꯦ 이시엔ꯒꯤ ꯀꯣꯛꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯛꯄ ꯌꯥꯏꯌꯦꯅ ꯍꯣ ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯁꯥꯖꯦꯟ ꯇꯧꯖꯅꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯍꯣꯡꯕ 50,000 ꯄꯤꯕ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯔꯤꯌꯦ ꯌꯥꯏ ꯂꯩꯕ ꯌꯥꯏꯅꯦ ꯍꯣ ꯑꯗꯣ ꯃꯣꯏ ꯇꯌꯥꯏꯗ ꯁꯦꯜ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯗ ꯅꯪꯕꯨ ꯅꯍꯥꯟꯗ ꯄꯤye ꯐꯪꯈꯤꯗꯥꯏꯅꯦ ꯃꯔꯨ ꯑꯃꯕꯩ ꯁꯦꯟꯇꯅꯦ ꯅꯪꯅ ꯈꯥꯛꯑꯝꯃꯤꯗꯣ ꯑꯇꯩꯗꯤ ꯅꯪ ꯂꯣꯏ ꯂꯧꯁꯟꯈ꯭ꯔꯤꯗꯨꯗꯤ ꯑꯌꯤꯡꯕꯤ ꯅꯪꯆꯥ ꯍꯤꯡꯅꯝꯃꯤꯇ ꯅꯝꯃꯦꯍꯦ ꯏꯆꯦ 50,000 ꯈꯛꯇꯒꯤ ꯌꯨꯝ ꯀꯥꯟꯅꯗ ꯑꯣꯏꯔꯗꯤꯀꯣ ꯑꯩ ꯌꯥꯖꯔꯗꯤ ꯏꯆꯦ ꯍꯣ ꯃꯣꯏ ꯇꯌꯥꯏ ꯃꯔꯨꯞꯀꯤ ꯑꯣꯏꯔꯁꯨꯅꯦ ꯄꯤꯕꯤꯈ꯭ꯔꯁꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣꯕ ꯁꯦꯜ ꯑꯣꯏꯅꯒ ꯂꯩꯕ ꯅꯠꯇꯦꯗ ꯑꯦꯀꯥꯎꯟꯗ ꯁꯨꯝ ꯌꯥꯎꯕ ꯋꯥꯅꯤ ꯑꯗꯨꯒꯤꯗꯤ ꯚꯥꯏ ꯅꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯇ꯭ꯔꯤꯡꯂꯣ ꯀꯥꯞꯁꯜꯂꯁꯨ ꯌꯥꯗꯦ ꯚꯥꯏ ꯁꯦ ꯑꯝꯇ ꯀꯥꯞꯄꯤꯈ꯭ꯔꯣꯕ ꯑꯣ ꯀꯥꯞꯀꯦ ꯀꯝꯄ꯭ꯌꯨꯇꯔꯒ ꯂꯣꯏ ꯆꯥꯛꯇꯣꯏꯅꯤꯀꯣ 이봐이 요리 이봐이 아주 이제 아이 컴퓨터도 혹시 녹슬로르기 이제 이봐이 더 이름 뱀세 이봐이 나 신나이 마이 자락한다네 이봐이 뭐땡 뼈 빵디니 이봐이 아이 컴퓨터 녹슬로르기 ꯃꯣꯏ ꯇꯌꯥꯏ ꯀꯨꯏꯔꯔꯣꯏꯗ ꯈꯔ ꯂꯩꯔꯗꯤ ꯅꯪꯁꯦ ꯅꯁꯦ ꯅꯨꯄꯥꯒꯤ ꯃꯍꯩ ꯆꯥꯔꯗꯣꯏꯅꯦ ꯃꯍꯩ ꯆꯥꯕ꯭ꯔꯥ ꯇꯟ ꯆꯥꯕ꯭ꯔꯥ ꯑꯃꯗꯤ ꯀꯨꯏꯔꯔꯣꯏ ꯅꯠꯇꯦ ꯑꯌꯨꯡꯕꯤ ꯍꯟꯇꯛ ꯅꯪꯅ ꯃꯔꯨꯞ ꯃꯐꯝ 4-5 ꯀꯛꯈꯤꯕꯒꯤ ꯁꯦꯟꯗꯨꯕꯨ ꯀꯥꯏ ꯊꯝꯈ꯭ꯔꯒꯦꯕ ꯅꯪꯒꯤ ꯊꯥꯒꯤ ꯇꯤꯠ ꯂꯥꯎꯕ ꯇꯣꯂꯣꯞꯇꯨꯅ ꯃꯤ ꯀꯃꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅꯅꯦ
ꯊꯥꯒꯤ ꯂꯥꯛꯅꯕ ꯅꯦꯠꯋꯥꯛ ꯌꯥꯎꯁꯜꯂꯤꯕ ꯑꯩꯅ ꯃꯥꯡꯍꯟꯕꯁꯤ ꯃꯉꯥꯏꯔꯤꯅꯦ ꯀꯨꯏꯔꯔꯣꯏ ꯊꯥ ꯈꯔꯁꯤꯗꯗꯤꯅꯦ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯍꯣꯏꯁꯦ ꯑꯩꯒꯤ ꯀ꯭ꯋꯥꯗꯣ ꯀꯗꯥꯏ ꯊꯅꯝꯒꯦꯕ ꯃꯤꯀꯞ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯅꯪꯅ ꯃꯣꯟ ꯃꯈꯥ ꯊꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯕ ꯃꯐꯝ ꯊꯝꯗꯅ ꯑꯩꯕꯨ ꯀꯥꯏ ꯊꯝꯃꯨ ꯍꯥꯏꯅꯣ ꯃꯣꯏꯗ ꯌꯥꯏ ꯅꯪꯁꯦ ꯄꯪꯕ꯭ꯔꯥ ꯈꯟꯕꯅꯦ ꯑꯃꯔꯣꯝꯗꯗꯤ ꯅꯪꯁꯦ ꯁꯤꯡꯉꯝꯈ꯭ꯔꯦ ꯑꯋꯣꯏꯕ ꯑꯃꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯅ ꯅꯦꯠꯋꯥꯛ ꯀꯝꯄ꯭ꯌꯨꯇꯔ ꯅꯦꯠꯋꯥꯛ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯖꯨꯝꯕꯥ ꯍꯜꯂꯛꯄꯁꯤꯕꯨ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯑꯒ ꯍꯟꯕꯤꯔꯛꯏꯗ ꯀꯅꯥꯅꯕꯨ ꯅꯣꯛꯅꯤꯡꯉꯣꯏꯗꯧꯔꯤꯕꯣꯅꯦ ꯃꯃꯥ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯨꯔꯤꯕꯗꯨꯕꯣ 에라 ꯑꯩꯅ ꯖꯨꯝꯕꯥ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏ ꯁꯪꯕꯥꯅꯕꯒꯤ ꯍꯣꯇꯦꯜꯗ ꯏꯆꯥ ꯅꯤꯄꯥꯒꯤ ꯁꯤꯡꯍꯥꯔ ꯑꯃꯅꯤꯗ ꯂꯩꯕꯤꯒꯦꯅ ꯆꯪꯉꯨꯕ ꯁꯪꯕꯥꯅꯕꯤꯒꯤ ꯍꯣꯇꯦꯜꯗ ꯍꯣꯏꯅꯦ ꯍꯩ ꯑꯗꯨꯗꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯇꯥꯗꯕꯨ ꯀꯔꯤ ꯆꯥꯕꯤꯒꯦ ꯀꯨꯏꯔꯒ ꯅꯍꯥ ꯁꯨꯝ ꯑꯣꯏꯈꯠꯂꯛꯑꯦ ꯁꯛꯁꯨ ꯁꯨꯝ ꯐꯖꯊꯣꯛꯑꯦꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯦꯃꯤ ꯍꯥꯏꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯅꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯏꯕꯦꯝꯃ ꯅꯪ ꯇꯥꯗꯗꯤ ꯀꯩꯝꯇ ꯆꯥꯗꯦ ꯅꯪ ꯇꯥꯗꯒꯤ ꯍꯥꯏꯕꯨ ꯖꯨꯝꯕꯥ ꯈꯔ ꯅꯤꯈꯥꯏꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯑꯦ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯑꯗꯨꯏ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯗꯥꯗꯥ ꯑꯩꯁꯨ ꯍꯛꯆꯥꯡꯁꯤ ꯅꯣꯏꯈꯠꯄꯗ ꯂꯣꯏꯔꯦ ꯇꯥꯗ ꯍꯣꯏ ꯁꯥꯟꯅꯐꯝꯗ ꯇꯥꯗꯒ ꯆꯠꯃꯤꯟꯅꯁꯤ ꯁꯤꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯒꯤꯗꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯛꯑꯣ ꯑꯩꯅꯦ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯀꯗꯧꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯃꯈꯥ ꯇꯥꯔꯦ ꯁꯪꯕꯥꯅꯕꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯦꯖꯤ 5 ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯪ ꯇꯥꯗ ꯃꯤꯡ ꯍꯣꯡꯒꯦ ꯃꯗꯨꯗꯩ ꯃꯥꯅ ꯍꯔꯥꯎꯃꯟꯗꯅ ꯇꯥꯗ ꯄꯨꯡ ꯀꯌꯥꯗ ꯆꯠꯂꯤ ꯇꯥꯗꯒ ꯆꯠꯃꯤꯟꯅꯔꯁꯤ ꯁꯤꯅꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯄꯨꯡ 2:30ꯗ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯄꯨꯡ 3ꯗ ꯊꯦꯡꯅꯔꯁꯤ ꯍꯦꯛꯇ ꯍꯥꯏꯔꯝꯕꯅꯦꯃꯤ ꯑꯗꯩ ꯃꯥꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯁꯦ ꯁꯤꯡꯍꯥꯔꯒꯥꯁꯦ ꯁꯦꯜ ꯂꯧ ꯌꯥꯗꯦ ꯁꯦ 이붕어 비적세 세 ꯍꯩ ꯀꯩꯅꯣ ꯃꯃꯥ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯣ ꯑꯩꯈꯣꯏꯗꯤꯅꯦ ꯐ꯭ꯔꯤꯗ ꯄꯤꯖꯕ ꯄꯣꯠꯁꯦ ꯆꯥꯗꯤꯌꯦ ꯈꯪꯉꯕꯣ ꯇꯧꯕꯨꯗꯤ ꯑꯩ ꯅꯨꯄꯤꯅ ꯄꯥꯈꯠꯂꯤꯁꯤ ꯄꯥꯈꯠꯐꯝ ꯊꯣꯛꯏ ꯀꯅꯥꯅꯕꯨ ꯑꯩꯁꯤ ꯀꯨꯏꯔꯒ ꯁꯨꯝ ꯐꯖꯈꯠꯂꯦ ꯋꯥꯅꯤ ꯅꯤꯅꯦ ꯇꯨ ꯁꯤ ꯀꯣꯏꯁꯟꯁꯤꯁꯨ ꯑꯣꯖꯥꯅ ꯍꯪꯉꯛꯀꯅꯤꯅ ꯍꯥꯏꯔꯦ ꯑꯣ ꯁꯤꯒꯤꯁꯦ ꯁꯤꯗꯩꯅ ꯁꯤꯐꯥꯎꯁꯦ ꯏꯔꯣ ꯕꯦꯅꯥꯎ ꯅꯪ ꯅꯊꯟꯇ ꯑꯃꯨꯛ ꯏꯖꯔꯣꯀꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯅꯤꯅꯦ ꯂꯟꯆꯦꯟꯕꯤ ꯀꯩꯅꯣ ꯅꯪ ꯑꯗ ꯇꯩꯗꯣ ꯀꯩꯗꯧꯔꯤꯅꯣꯕ ꯏꯅꯝꯃ ꯕꯦꯅꯥꯎꯁꯦ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯈꯔ ꯇꯥꯛꯄꯤꯌꯣꯅ ꯇꯥꯛꯄꯤꯔꯝꯕꯅꯦ ꯀꯩꯗꯧꯕꯩ ꯇꯥꯏꯅꯣ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯄꯤꯖꯕ꯭ꯔꯣ ꯍꯦ ꯂꯥꯛꯑꯗꯤ ꯏꯆꯦꯒꯤ ꯈꯣꯟꯗꯨꯗꯤ ꯈꯤꯇꯪ ꯀꯟꯃꯟꯈ꯭ꯔꯦ ꯏꯆꯦ ꯂꯟꯆꯦꯟꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯟ ꯅꯠꯇꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯜ ꯒꯥꯏꯅ ꯅꯣꯏꯅ ꯅꯆꯜꯅꯦ ꯈꯜꯂꯤꯁꯤꯗꯤ ꯅꯣꯏꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕꯗꯩ ꯈꯛꯇꯪ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯆꯜꯁꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯣꯅꯦ 이때의 콘체 그래서 그만그래다 하이브야리나 하이드 하이노 ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯌꯣꯝꯁꯤꯟꯕꯤꯔꯦꯅꯦ ꯍꯨꯏꯁ ꯃꯁꯤ 런진비씨 아코이 따청나 너희들 레미너게나 레이기부 아니 그이노 ꯍꯣꯏ ꯅꯨꯃꯤꯠꯇꯨ ꯌꯨ ꯉꯥꯎꯔꯒ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕꯅꯤꯅꯦ ꯌꯨ ꯉꯥꯎꯕ ꯃꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯗꯤ 이붕어 ꯅꯨꯄꯤꯅ ꯉꯝꯕ ꯇꯥꯕ 헤라 따청 누피는 건버가나 누피는 건버기 커미티 생겼다어디 따청나 파스트 아니네 ꯍꯣꯏ
Mashi. Apa ibu nak thage bu? Kan tu sudah di ni sih. Oi, tabuk kit awak mau tahu kan ya? Ayo diam, silakan. Nang tabuk tahu budak kita cinta apa budak panggil tu bucian do. Oi, nayam ba ini ne, nuang budak hetong na panggil kan nayam bani ni sih. Oi, nang bu meminai na ti ni sih. Moi te ai. On thok no usita na ngang kreda. Tika tahu kan na, niam diki huran na tamat sendo. Ay di pam tu dia. Huran bagi leader na. Yang muksa lagi na tajo. Oi, huran bagi nang ni ne. Thagi tolop sarta na pacha na pi du dagi yen na. Na sagi na thau to bu da bu, ni ngon dagi sien ka sara da na. Shai lama tahu bagi adu. Oi, hai lama thang bagi social adu kai na. Oi, nang gi sien kutan do. Nupi yang ang diarrhea toy na tahu ni na ibu mo. ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ ꯃꯣꯏ ꯇꯥꯆꯧ ꯁ꯭ꯋꯥꯏꯁꯤꯗ ꯅꯣꯡꯃꯗ ꯃꯁꯤꯡ ꯈꯪꯗꯅ ꯇꯣꯏꯂꯦꯠ ꯆꯪꯕ ꯃꯤ ꯌꯥꯝ ꯌꯥꯎꯔꯤ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯁꯦꯟꯅꯕ ꯃꯤ ꯌꯥꯝ ꯌꯥꯎꯔꯤ ꯕꯣꯏꯔꯦ ꯍꯩ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯅꯥꯗꯅꯣ ꯑꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯅꯪ ꯑꯃꯨꯛꯇꯪꯗꯤꯅꯦ ꯅꯪ ꯅꯆꯤꯟꯗꯣ ꯑꯃꯨꯛꯇꯪ ꯁꯨꯒꯥꯏꯒꯦꯅ ꯂꯩꯔꯤꯕꯅꯤ ꯀꯤꯖꯔꯤꯍꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯏꯊꯛ ꯊꯣꯡꯕꯅꯤ ꯀꯥꯏꯅ ꯌꯦꯡꯕꯤꯗꯧ ꯅꯠꯇꯦ ꯐꯩ ꯐꯩ ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯐꯩ ꯐꯩ ꯈꯪꯅꯤ ꯉꯁꯤꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯃ ꯁꯦ ꯇꯣꯛꯄꯤꯔꯣ ꯁꯤ ꯅꯃ ꯑꯗꯨꯃꯥꯏꯅ ꯈꯠꯅꯕꯤꯒꯅꯨ ꯑꯩ ꯏꯅꯝꯃ ꯍꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩ ꯂꯥꯟꯖꯔꯦ ꯏꯅꯝꯃ ꯑꯩ ꯂꯥꯟꯖꯔꯦ ꯍꯩ ꯀꯞꯁꯤꯟꯅꯅꯨ ꯃꯁꯤ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗꯃꯈꯩ ꯅꯪꯅ ꯑꯅꯝ ꯀꯜꯂꯤꯁꯦ ꯅꯣꯡꯃꯗ ꯅꯊꯤꯕꯣꯡ ꯆꯔꯥ ꯑꯃ ꯆꯥꯕ ꯐꯪꯖꯩꯗꯣ ꯅꯕꯦꯝꯃ ꯑꯩꯒꯤ ꯏꯄꯥꯟꯗꯒꯤꯅꯤꯍꯦ ꯍꯥꯏ ꯀꯩꯗꯧꯅꯔꯦ ꯍꯥ ꯀꯩꯗꯧꯅꯔꯒꯦ ꯃꯤ ꯍꯥ ꯀꯩꯗꯧꯅꯔꯒꯦ ꯃꯤ Ninehan, ako'y ninije mo mayam changdana ngangbiriba. ꯂꯟꯆꯦꯟꯕꯤ ꯏꯆꯦ ꯂꯥꯛꯏꯌꯦ ꯆꯦ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯅꯪ ꯇꯥꯆꯧ ꯍꯣꯏ ꯅꯅꯝꯃ ꯍꯣꯏꯅ ꯉꯥꯡꯉꯤꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤꯅꯤ ꯏꯅꯥꯎꯁꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨꯅ ꯀꯞꯄ ꯍꯧꯅꯗꯦ ꯅꯪꯒꯤꯗꯃꯛ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ Che, agang si hai budak tu na lau gidre. ꯌꯥꯔꯦ ꯏꯕꯣꯆꯧꯕ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯆꯦ ꯂꯣꯏꯅ ꯈꯪꯉꯤ ꯂꯩꯃꯤꯟꯅꯔꯕꯗꯤ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯑꯩꯈꯣꯏꯗ ꯅꯥꯎꯊꯤ ꯁꯥꯖꯔꯛꯈꯤꯕ ꯅꯆꯟꯁꯤꯕꯨ ꯈꯖꯤꯛꯇꯐꯥꯎ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯈꯣꯏꯁꯦ ꯀꯔꯝꯕ ꯁꯥꯅꯣꯅꯦꯍꯦ 이남마, 아코이부 사가가디 쌍담비네라고루다. ꯑꯩ ꯀꯅꯥꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯌꯥꯎꯗꯕ ꯋꯥꯍꯩꯗꯨꯅ ꯅꯪꯅ ꯆꯠꯂꯝꯒꯗꯕ ꯂꯤꯆꯠ ꯑꯗꯣ ꯏꯃꯤꯠꯁꯤꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯕ ꯐꯪꯉꯤ ꯅꯈꯣꯏꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄꯅꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯅꯈꯣꯏꯅ ꯉꯁꯤꯅꯦ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯁꯥꯗꯨꯅ ꯅꯅꯤꯡ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯌꯨꯝꯐꯝꯁꯦ ꯑꯩꯒꯤꯗꯤ ꯈꯣꯏꯔꯤ ꯅꯧꯐꯝ ꯇꯥꯐꯝꯅꯦ ꯑꯩ ꯅꯈꯣꯏꯗ ꯅꯤꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ 야자래 이남마. 오, 아이는 안 보이자라기. 히. ꯍꯦ ꯕꯦꯅꯥꯎ ꯆꯪꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ Che su, ai kui bulana pa uto biru male. Kari gumba thok duo ma thuodi. Madugi achumara alam di laifam thoi. Maduana thido piradi yam nuai jadau ni che. 이제 라이칸 시다 까나나 날리 까나나 준비 하비도 섭 싸라다 강도 비그로 이제 이보ꯆꯧꯕ ꯌꯥꯏꯃ ꯍꯨꯏ ꯃꯃꯩ ꯑꯀꯣꯟꯕ ꯆꯨꯝꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯁꯥꯗ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯁꯥꯅ ꯈꯪꯖꯗꯦ
Ima pabung anina sagat saramba. Ichini naw nungsinabagi fajakraba saktamdo. Ibo chauba. Yaima. Ngasidi. Mitomna mache tanu tugay. Nakoy, Jackson lukoy pa sa. Iti mapangsid ako inalaining de. Iti sa lagi. 이제 짝짝한 거 이제 어이 능 잭실로 해 야이마 노무 나트라가 노무디 능 티락도 나무니 하르시니 능 아코이 따서옥시 이때이마다 아코이 지는 그런 강한 것이다 마사세 붕붕 걷다 오이네 타자 나사케 그이노 ngasi디 널 프렌드 야우디나 ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯁꯦ ꯍꯌꯦꯡꯅ ꯂꯥꯁ ꯗꯦꯠꯅꯤ 어 ꯉꯁꯤ ꯇꯧꯁꯦꯅ ꯂꯟꯆꯦꯟꯕꯤ ꯏꯕꯥꯅꯤ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯔꯣꯏ ꯍꯥꯏꯍꯧꯋꯦ 어 Ibo chauba. Sanaray. Kanamte laita manini. Inihan la inihan. Ay ma, lao. Nangya chapo ni se, nakoy mama hoy pabung hoy litro. Pabung do office ki. Mama na ne, network ne na chat ki. Iye. Onthok pani da ko ai pa sing se. Nani du na kadai chaki ba. Nine do bachang na thaba ma tha ki. Angang se matan de hundo omi ne se. Ai pa sing je. Ngawi da ko. Se sigi sel se. Nani na halaga piu ko. Ne chaubi na pirambani na hayo. Se. Imau na ba yekpa yade ko. Kanam ta su laite. Imung da irenjana tumina layu ko. Nang ne nene do lu na tawbiu ko. As ai din nene am nuksida. Aduni tana. Nene manakta chatpada ne. Akhoi mana ne. Chatkano hairiba. ꯑꯩꯕꯨ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯉꯁꯤꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦ ꯑꯩ ꯇꯥꯆꯧꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ 어이 라오 튀앵그레네 뿡시 아야우레네 능보 ꯇꯥꯆꯧ 어이 그이도래 ngasidiне 나는 먹이가 짝도 하프로노 ꯑꯗꯣ ꯇꯥꯆꯧ 그이도르게네 ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗꯣ ꯉꯁꯤꯅ ꯂꯥꯁ ꯗꯦꯠꯅꯦ ꯌꯥꯔꯗꯤ ꯇꯥꯆꯧ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯣ ꯑꯩ ꯑꯝꯇ ꯇꯧꯍꯧꯒꯦꯕ 나코이기 exam기 폼 필업두부 ngasi나 last date 네바 ꯍꯣꯏ ꯃꯥꯅꯦ ꯇꯥꯆꯧ 나때 시엔부 그야노바 ꯇꯥꯆꯧ 2,450 ꯈꯛꯇꯅꯦ 리싱 마리가 조금 양케 ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯒꯤ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯇꯣ ꯑꯗꯣ ꯉꯁꯤꯅ ꯂꯥꯁ ꯗꯦꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯉꯔꯥꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯌꯣꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯒꯦ ꯅꯃ ꯉꯔꯥꯡꯗꯤ ꯇꯥꯆꯧꯁꯨ ꯏꯅꯝꯃꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯗꯨꯗ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯤ ꯍꯣꯏ ꯅꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯨ ꯃꯤꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗꯅꯦ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯗꯨ ꯂꯟꯆꯦꯟꯕꯤ ꯑꯃꯔꯣꯝꯗ ꯅꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔ ꯆꯠꯂꯗꯤ ꯊꯕꯛꯇꯨꯕꯨ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯇꯣꯔꯤꯒꯦ ꯍꯣ ꯅꯪꯁꯨ ꯌꯥꯔꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯁꯦꯟ ꯇꯤꯡꯅꯕꯅꯤ ꯇꯣꯛꯀꯦ ꯇꯣꯛꯆꯔꯁꯅꯨ ꯆꯠꯁꯤꯗ
ꯂꯟꯆꯦꯟꯕꯤ ꯗꯁꯒꯦꯟ ꯂꯟꯆꯦꯟꯕꯤ ꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ ꯑꯦ ꯌꯥꯔꯦ ꯁꯤꯗ ꯐꯝꯃꯒꯦ ꯌꯥꯔꯦ ꯁꯤꯗꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯟꯆꯦꯟꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯤꯗꯤ ꯉꯁꯤꯁꯦ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ 이씨 런젠비야 하잖아 할부다기네 아이 로 강을아버네 ngasi noi college ki form fill up tobagi arubu numine haidaini se pisi saluro larikta adugamna thawai yaujabi nangna exam tha da baunade chalo ba ꯗꯁꯒꯦꯟ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯩ ꯇꯣꯛꯑꯒꯦꯗ ꯑꯁ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯗ ꯑꯗꯨ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯀꯩꯗꯧꯕꯒꯤ ꯇꯣꯛꯇꯣꯏꯅꯣ ꯁꯦ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯁꯦꯜꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯆꯠꯂꯣꯕ ꯅꯦꯅꯦ ꯕꯦꯅꯥꯎ ꯅꯦꯅꯦ ꯅꯉꯣꯟꯗ ꯄꯤꯌꯣꯅ ꯏꯅꯦ ꯍꯟꯅ ꯉꯔꯥꯡ ꯄꯤꯔꯝꯕꯅꯤ ꯁꯦ ꯁꯤ ꯄꯥꯏꯁꯜꯂꯣ ꯁꯦ ꯄꯥꯏꯁꯜꯂꯣꯕ ꯕꯦꯅꯥꯎ ꯅꯣꯏ ꯅꯤꯅꯦꯁꯦ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯑꯣꯅ ꯅꯪ ꯑꯝꯇ ꯍꯥꯏꯌꯣ ꯅꯪ ꯍꯥꯏꯗꯤ ꯌꯥꯅꯤꯕ ꯑꯝꯇ ꯍꯥꯏꯌꯣꯕ ꯅꯦꯅꯦ ꯀꯣꯂꯦꯖ ꯆꯠꯅꯕ ꯐꯤꯁꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯆꯠꯂꯣꯕ ꯀꯀꯥꯁꯦ ꯅꯦꯅꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ 세 시는네 넌기 폼 필요 없다 시는 떠로 세 팅은 해봐 세 세봐 빠셜로 해보네 세 빠셜로 세 아도 배나오 그가 세계 너무 잘라겠고 ꯅꯦꯅꯦ ꯀꯥꯁꯦꯟꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣꯕ ꯑꯩ ꯍꯥꯏꯒꯦꯕ ꯕꯦꯅꯥꯎ ꯍꯥꯏꯔꯨꯔꯅꯨꯗ ꯑꯩ ꯍꯥꯏꯒꯦ ꯀꯥꯁꯦꯟ ꯑꯩꯈꯣꯏ ꯅꯦꯅꯦꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯣ ꯅꯦꯅꯦꯁꯤ ꯊꯦꯡꯉꯅꯤꯕ 야예 너 ꯅꯦꯅꯦ ꯆꯠꯂꯣꯕ 배나오 바이바이 왜 맞지? 세연 내줘. 그만 들이 와리 헤이 난 사양 니 그래니 구멍 바봉 좀 받다 삐기라 바봉 ấy còn được sự 아니다. 헤이 좀 어디 좀 thôi. 난 바봉시 좀 봐. 똥이랑 광자가 나만 늦었다가 가라가라 좀 잡아서 줘 나만 찾기야 그리고 좀 말하기 좀 더 해야지 지들이네 나는 빠이 나오지고 전부 버텨두나 구중금이 망기지 쫑문에 다 먹고 가는 쫑문에 쫑 그래 그래 아부아. 이 chắc 왜 thật là cái nôm đầu này đó. 오, 됐어, 바우라버니. 저, 마하고라버니, 저거. 어이,
ꯆꯈꯥꯎ ꯑꯣꯏꯗꯨꯅ ꯌꯥꯎꯗꯕꯁꯨ ꯌꯥꯕ ꯄꯥꯠꯅꯤꯅꯦ ꯇꯥꯆꯧ ꯉꯁꯤꯒꯤ ꯁꯦꯟꯁꯤꯗꯤ ꯅꯆꯦ ꯅꯨꯄꯥ ꯈꯪꯗꯕꯅꯤꯀꯣ ꯑꯦꯔꯥ ꯇꯤꯠ ꯂꯥꯎꯕ ꯁꯦꯟ ꯈꯔꯁꯤꯒꯤ 이브 까 하이행 학시딱 나이래 너희 매암나 따쩌우나 거룩지도 아무런 없는데네 lâu 나 버럭 갈래다 이봐이. 아 무슨 와 파무 이봐이 락비람이. 무슨 와 나바이세 너희 매암이 간받네 좀 야드네 하이시부 이봐이. 그이도록이네 이봐이. 헤 미래 탁박이 갈아보시부 까리 방가도리게 ꯇꯥꯆꯧ ꯅꯆꯦ ꯅꯨꯄꯥ ꯃꯀꯣꯛ ꯌꯥꯎꯗꯕꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ 무슨 와 나코이기수 마팔롬다 나짜 라이tam이 센 얌짱다 왈리는 보 마니데 이봐이. 양 왈리다. 어두나네 런chen 비세 낭나 좀딱 라이러디 낭 노무노무게 숭와라니네 나는 빠게데수 마땀 그라 담바디 아이들아 빵가노네 낭보 ꯍꯣ ꯃꯤꯒꯤꯗꯤ ꯄꯤꯅꯕ ꯌꯥꯎꯗꯕꯅꯤꯅꯅꯦ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯕ ꯆꯥꯛ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ 이봐이는 ngasi 아이고 와칸 따한비래. 파이 하이행기 누미따 강간이더라. 야드라바디네. 아이 타북도기 이봐이. 따위모 라라 튀행이네 맞담시 아유 그리네 아이 아이마. ngaiko. ngashidi 이신나고 짭짭 와리임 사나시. 거리 와리네 따져 런chen 비세. 낭기수 나잖니. 아이는 마부 아쉽고 이비시 타마예드나. 하이행다기디 난가 목레민나로. 머시드 낭이 야는 그러거디네. 아이 타북도 그니. 앵비야 아코이 따져기 와시부 거리 콧무게 이따이 ꯑꯩꯈꯣꯏꯁꯨ 이찬니 ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯃꯨꯛ ꯊꯝꯅꯕ ꯇꯥꯔꯦꯗꯅ 따져 있잖지 따져오는 뭉치비되기 아이네 뭉치리버니네 아이 아이마. 낭 페나가 물렌실라 누 따닝드레. 따셔우더기 아이니엔 이센 뭉치가 얘들아. 낭는 나잘라시 뭉치라디. 노무터수 아우 엄땅 통보다. 이센기네나 땡고 엄땅 tilak라보. 오 아두디네 너이 삐져닝더버되기 딜럭더봐 뭐 아두디네. 나 코인데 til러수 호 합셀람 거니네네. 아이나 락드랄란 도키니에. ꯋꯥꯆꯣꯏ ꯉꯥꯛ ꯂꯩꯇ꯭ꯔꯁꯨꯅꯦ ꯍꯌꯦꯡ ꯊꯝꯃꯒꯦ ꯍꯥꯏꯔꯦꯗꯅ ꯋꯥ ꯂꯣꯏꯔꯦ ꯃꯣꯏ ꯇꯌꯥꯏ ꯗꯥꯏꯔꯤꯗꯅꯦ ꯄꯣꯡꯇꯥꯡ ꯆꯞ ꯆꯥꯅ ꯏꯁꯜꯂꯨ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯆꯦꯟꯅꯗꯅꯅꯦ ꯑꯃꯨꯛ ꯊꯝꯅꯒꯗꯕꯅꯤ 모이 맞다이 문학시 타북 돌거니세. ꯍꯣꯏ ꯌꯥꯔꯦ ꯍꯌꯦꯡ ꯍꯦꯛ ꯋꯥ ꯍꯣꯡꯉꯛꯑꯕ ꯃꯗꯨꯗ ꯊꯕꯛꯇꯣ ꯇꯧꯔꯣ 거의 바이 농모이도 나시디 핵달 럭살라 타마다운. 파이 파이. 하이행 핵 와올라봐. 난 컹니 헤이 아이마. ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ 아코이 따적시 야로이네 꾸쭈면 이생생대봐 ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯨꯅꯨ ꯃꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯑꯗꯤ ꯅꯪꯒꯤ ꯀꯨꯆꯨ ꯁꯛꯇꯥꯗꯨꯒ ꯅꯪꯗꯤ ꯈꯨꯝꯐꯝ ꯂꯩꯒꯗ꯭ꯔꯣ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯍꯦ 따져 이베마. 쩔로. 뭐 ꯀꯩꯗꯧꯔꯤꯒꯦ 웅ꯗꯅ ꯐꯝꯗꯅ ꯂꯩꯗꯨꯕꯣ 이봉ꯗ ꯆꯪꯉꯣ
ꯁꯥꯔꯤ ꯁꯥꯔꯤ ꯇꯧ ꯂꯩꯗꯅ निने पुरेस लाओ लाओ चला जी निने He nang kai do yauri no मम्मा निने जे खुद मुक ले दोइने angang ne hai sing isa sa da na khang ne da na Anh Bi à? Anh Bi. Ây, pakat pa mi yaure te tauri se. Ibosawa. Nabayna takpatagi. Nasando, asom na lehen karbanina. Hositi nang nungane leminina. 이바이 누아이리라 누아이드리라 강드레데 이바이 furit pirol kasi ibae leki net ngakta ngaire de ibae Ngaine. Nang yam chamwa de ne. Hey. Ko chanare de kai charage. ibae thabak amo chatkani ena sakhi ibae Chasano. Nupi na mapan tholok pa bise. Nang nungai dob ni ne. Mana sa topai maram sina. Sungang ngunu. Sen purga labadi yarba natro. ibae aishu thika phangi natai chadre chenji nachan nupi na tange tanjara sunoda Busawa. Adudi kasip kalun na da. Isa nupi do masak tida bane. Sela nung pujar sinida. Nabay siya. Masi nung nisida na. Mapanda taba masate atra. hai shibu ibae kari thabuk no Hey, swai de habi ate. Swai siya. Nang yek na bayam lay niya. Swai de pung na hek ta habi aba nati niya. Nabay niya. Manung da masam paraga habi ka lo. Lo na. Anh Bi à? Ning tham tha changak pa sida ing chu yam inga. Ai khoi lan chen bi du phak tharaga tumi du bu. Ing nu lo re mani phamung amte chami bana pharoi draba. imai pe ma machan on thok na ning khre da ko ho na mi masing ya mak bani asom da mu lai jagra sani adugi da mak ta na wa bi yu haide Tak ngawuni nangbo. Angang sine ta ga di nuai lo nangbo. tara ka kai do ge haino aina ngangi se mayek ta ne icha si ju mana semjen kharbra kaino magi manak ta dom sur sur na le mama ai gi nak ta ga ne chang o ya khidre 심진 사진부가 디 하비입니다. 짠 삐지는 한 남기는 학장 좀 말함지. anh 파전한 리랍니다. e kari lirami ba 오 냥기 과자다 만남도 암남티에 adu khangdana aina nangonda hidak mana sengmodo leiro haidro 니네 nang tumabo बेनाव नेने तुमद्रिये निने nang ingbro नेने कैसु इंगदेदा चलो नंग तुमुरो याद्रो aidi nine ga tumdoine nine nang yam phattebo
ꯕꯦꯅꯥꯎ ꯅꯦꯅꯦꯕꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯁꯅꯥ ꯑꯩ ꯅꯦꯅꯦꯗꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯨ ꯂꯥꯏꯗꯤꯁꯨ ꯃꯌꯥꯝ ꯂꯩꯕꯤꯔꯛꯑꯦ ꯅꯦꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯝꯇ ꯂꯩꯕꯤꯗꯦ ꯕꯦꯅꯥꯎ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯂꯥꯏꯗꯤ ꯃꯌꯥꯝꯅꯦ ꯅꯦꯅꯦꯅ ꯍꯌꯦꯡ ꯂꯩꯔꯛꯇꯣꯏꯅꯦ ꯑꯗꯨꯗꯤ ꯅꯦꯅꯦ ꯍꯌꯦꯡ ꯂꯩꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯅꯦꯅꯦ ꯂꯩꯕꯤꯒꯦ ꯑꯗꯣ ꯆꯠꯂꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯑꯩ ꯅꯦꯅꯦꯒ ꯇꯨꯝꯗꯣꯏꯅꯦ ꯇꯨꯝꯃꯁꯤꯁꯦ ꯅꯦꯅꯦ ꯍꯦ ꯕꯦꯅꯥꯎ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯂꯥꯛꯑꯣ ꯇꯨꯝꯃꯔꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯑꯩ ꯅꯦꯅꯦꯒ ꯇꯨꯝꯒꯅꯤꯌꯦ ꯀꯩꯒꯤ ꯁꯤꯗ ꯇꯨꯝꯗꯣꯏꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯅꯪ ꯇꯌꯥꯏꯒ ꯑꯩꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯉꯟꯅ ꯍꯧꯒꯠꯂꯒꯅꯦ ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯊꯣꯡꯉꯝꯒꯗꯕꯅꯤ ꯑꯉꯥꯡꯁꯦ ꯁꯤꯗ ꯄꯨꯁꯟꯗꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ 이비엠아, 자슬러. ꯑꯩꯈꯣꯏ ꯀꯥꯂꯦꯟꯖꯥꯎ 이봐이 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 ꯑꯩꯅ ꯂꯆꯦꯟꯕꯁꯦ ꯇꯨꯃꯤꯟꯅ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤꯗ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯅꯚꯥꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯆꯥꯁꯤꯒꯦ ꯀꯔꯤꯕꯨ ꯆꯥꯗꯣꯏꯅꯣꯗ ꯂꯆꯦꯟꯕꯤꯅ ꯂꯣꯟꯕ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯇꯣꯏ ꯃꯉꯥꯏ ꯀꯩꯅꯣ 이봐이 ꯂꯟꯆꯦꯟꯕꯤ ꯅꯇꯩꯒꯤ ꯆꯥ ꯒꯤꯂꯥꯁ ꯑꯝꯇ ꯂꯣꯜꯂꯣ ꯆꯠꯂꯣ ꯍꯣꯏ ꯗꯦ 이봐이 ꯑꯩꯈꯣꯏ ꯆꯦꯗꯤ ꯎꯗꯦꯅ ꯇꯧꯔꯤꯁꯤꯅꯤꯅꯦ ꯌꯥꯆꯪꯕꯁꯤꯕꯨ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅꯤꯅꯦ ꯌꯨꯝ ꯃꯈꯥꯗꯕꯨ ꯏꯔꯩ ꯂꯩꯇ꯭ꯔꯦꯗ ꯀꯅꯥꯒꯤ ꯅꯦꯋꯥꯛꯅꯤꯅ ꯅꯣꯡꯐꯨꯡ ꯉꯥꯡꯕꯗꯒꯤ ꯀꯣꯏꯆꯠ ꯂꯩꯔꯦ 이봐이 ꯅꯦꯠꯋꯥꯛ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯍꯧꯅꯕ ꯌꯥꯎꯔꯝꯃꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤꯅꯦ ꯑꯩꯗꯤ 이봐이 ꯀꯥꯂꯦꯟꯖꯥꯎ ꯆꯦ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯂꯦꯟꯖꯥꯎ ꯐꯝꯁꯤꯂꯣ ꯍꯦ ꯀꯥꯂꯦꯟꯖꯥꯎ ꯅꯪꯅ ꯂꯥꯛꯄꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯏꯔꯣ ꯀꯩ ꯂꯩꯔꯒꯦ ꯆꯨꯝꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯆꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯂꯥꯛꯏꯅꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯆꯦ ꯑꯩ ꯀꯝꯄꯨꯇꯔꯗꯨ ꯆꯥꯈ꯭ꯔꯤꯃꯤ ꯅꯪꯒꯤ ꯀꯝꯄꯨꯇꯔꯗꯨꯕꯨ ꯆꯥꯛꯈ꯭ꯔꯦꯕ ꯍꯣꯏ ꯆꯥꯈ꯭ꯔꯤꯃꯤ ꯚꯥꯏ ꯅꯪ ꯀꯝꯄꯨꯇꯔ ꯆꯥꯛꯅꯦꯁꯦ ꯑꯩ ꯉꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯆꯦ ꯑꯩ ꯍꯩꯕꯗꯤꯅꯦ ꯐꯖꯅ ꯍꯩꯒꯠꯂꯛꯑꯕꯅꯤ ꯍꯩꯔꯀꯥꯟꯗ ꯄꯥꯏꯕ ꯇꯣꯛꯈ꯭ꯔꯗꯤ ꯂꯣꯏ ꯀꯥꯎꯔꯅꯤ ꯆꯦ ꯑꯗꯨ ꯏꯆꯦ ꯀꯝꯄꯨꯇꯔ ꯁꯦꯝꯅꯕꯅꯦ 10,000 ꯈꯛꯇꯪ ꯆꯪꯅꯤ ꯍꯥꯏꯌꯦꯕ ꯏꯆꯦ 10,000ꯗ ꯄꯤꯌꯨꯕ ꯏꯆꯦ ꯑꯩꯅ ꯉꯍꯥꯟ ꯂꯥꯛꯄꯗꯨꯗꯤ ꯀꯥꯂꯦꯟꯖꯥꯎ ꯀꯝꯄꯨꯇꯔꯒ ꯑꯝꯇ ꯂꯩꯎꯔꯝꯗꯦꯗ ꯚꯥꯏ ꯑꯉꯥꯡꯈꯩꯅꯅꯦ ꯍꯩꯕ ꯍꯩꯇꯕ ꯄꯦꯄꯥ ꯃꯦꯠꯀꯅꯤꯔꯦ ꯚꯥꯏ ꯑꯩꯅ ꯎꯄꯨ ꯃꯅꯨꯡꯗ ꯁꯣꯛ ꯂꯣꯟꯖꯜꯂ ꯊꯝꯃꯤꯅꯦꯃꯤ ꯚꯥꯏ ꯑꯗꯨꯗꯤ ꯚꯥꯏꯅ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣꯕ ꯇꯌꯥꯏ ꯆꯥ ꯅꯇꯩꯒꯤꯁꯨ ꯄꯤꯌꯨꯅꯦ ꯆꯥꯗꯣ ꯏꯅꯝꯃꯒꯤꯁꯨ ꯑꯃ ꯁꯦꯝꯃꯛꯑꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯒ ꯑꯝꯇ ꯊꯛꯅꯤꯡꯗꯦ 뽀예지 아이 뽀예지 아이 사 로이지 뽀예지
ꯑꯩ ꯁꯥ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯕꯕꯨ ꯁꯨꯃꯥꯏꯅ ꯄꯤꯕ ꯍꯧꯅꯕ꯭ꯔꯣ ꯏꯅꯝꯃ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯦ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯅꯪꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯑꯇꯥꯛꯅꯔꯦꯅꯦ ꯅꯪ ꯇꯌꯥꯏ ꯑꯩꯕꯨ ꯀꯌꯥꯝ ꯀꯥꯏꯈ꯭ꯔꯒꯦ ꯇꯌꯥꯏ ꯂꯟꯆꯦꯟꯕꯤ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯕꯗ ꯑꯗꯨꯃꯥꯏꯅ ꯄꯤꯔꯗꯤ ꯅꯅꯝꯃꯅ ꯁꯥꯎꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯤ 이베마 나꼭두다네 खरा खंजिलोनेहे ꯆꯦ ꯇꯞ ꯇꯞꯅ ꯋꯥꯔꯒꯅꯦ ꯃꯔꯥꯏ ꯁꯤꯡꯖꯔꯛꯀꯅꯤ ꯇꯣꯛꯄꯤꯔꯣꯗ ꯏꯆꯦ स्वाइदने kapsinadrasu ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦꯍꯦ ꯑꯁ ꯊꯝꯕꯣ ꯂꯟꯆꯦꯟꯕꯤ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏꯗ ꯑꯦ ꯊꯥꯖ ꯀꯩ ꯆꯠꯇꯣꯏꯅꯣ 이제 데뷔를 자르게 되더니 ꯊꯥꯖ ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃꯇꯪꯗꯤ ꯀꯩꯅꯣꯝꯗꯤ ꯆꯥꯃꯤꯟꯅ ꯌꯥꯕꯅꯦ 야예 짜세 ꯑꯗꯨꯗꯤ ꯀꯩꯅꯣ ꯊꯥꯖ ꯉꯁꯤ ꯍꯦꯛꯇ ꯆꯥꯔꯁꯤꯔꯣ ꯂꯟꯆꯦꯟꯕꯤꯁꯨꯅꯦ ꯀꯥꯎꯊꯣꯛꯄꯤꯔꯨꯔꯣ 다탐버 ꯑꯩ ꯂꯟꯆꯦꯟꯕꯤ ꯆꯪꯗꯧꯁꯦ ꯇꯜꯂꯤꯗ ꯃꯣꯏ ꯃꯅꯝ ꯃꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛ ꯑꯇꯣꯞꯄ ꯄꯥꯎ ꯌꯥꯝ ꯇꯥꯏꯅꯦ ꯃꯣꯏ ꯃꯕꯨꯡꯁꯤꯡꯁꯤꯁꯨ ꯇꯪꯈꯥꯏ ꯂꯣꯏꯅ ꯁꯤꯔ ꯃꯥꯜꯂꯤꯅꯦ ꯂꯟꯆꯦꯟꯕꯤꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯥꯖ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯐꯔꯦꯁꯦ ꯅꯪꯁꯨ ꯅꯣꯏ ꯆꯦ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯗꯨ ꯊꯥꯖ ꯁꯍꯦꯟꯅ ꯃꯥꯕꯨ ꯍꯪꯉꯦ ꯍꯥꯏꯕꯁꯦ ꯇꯟꯖꯥ ꯐꯪꯉꯗꯤ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯟꯆꯦꯟꯕꯤꯗ ꯇꯝꯃꯒꯦ ꯑꯩꯅꯁꯨ ꯃꯤ ꯑꯃ ꯍꯪꯉꯝꯃꯦꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯁꯤꯅꯤ ꯉꯥꯡꯕꯁꯤꯗꯤꯕ ꯆꯠꯁꯤꯜꯂꯧꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯆꯥꯛꯇꯤ ꯁꯨꯛꯊꯣꯡ ꯊꯣꯡꯗ꯭ꯔꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛꯀ ꯊꯨꯝꯃ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯌꯤꯡꯕꯤ ꯆꯥꯛꯇꯨꯕꯨ ꯑꯐꯕ ꯅꯠꯇ꯭ꯔꯅꯦ 마니 ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯗꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝ ꯆꯠꯈꯤꯕꯅꯤ ꯆꯥꯛ ꯆꯥꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯁꯨꯝ ꯆꯠꯈꯤꯕꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯈꯥꯛꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ ꯆꯥꯔꯛꯀꯦꯔꯥ ꯆꯥꯔꯛꯑꯣꯏꯔꯥ ꯃꯉꯣꯟꯗꯒꯤꯗꯤꯅꯦ ꯍꯨꯏ ꯁꯤꯜꯂꯦꯅ ꯀꯥꯟꯅꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯩꯁ ꯄꯨꯡ ꯆꯥ ꯌꯧꯈ꯭ꯔꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯑꯌꯤꯡꯕꯤ ꯑꯩ ꯊꯦꯡꯉꯦꯕꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁ ꯆꯥꯛꯁꯦ ꯅꯍꯥꯟꯒꯩ ꯁꯨꯛꯊꯣꯡ ꯊꯣꯡꯗꯕꯩꯔꯥ ꯈꯪꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯁꯤꯗꯤꯅꯦ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩ ꯉꯥꯛꯇ ꯐꯝꯃꯨꯈꯤꯒꯦꯗ ꯑꯁ ꯀꯣꯛꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯤ ꯍꯦ ꯁꯅꯥ 이베마 한비리에다나 콜리카도 ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯜꯂꯨꯆꯣ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯉꯔꯥꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯌꯣꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯒꯦ ꯍꯦ ꯄꯣꯂꯤꯛꯁꯦ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯒ ꯀꯩꯗꯧ ꯂꯩꯅꯣ 이놈아 애기 짝띠 ꯍꯦ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯉꯗꯤ ꯊꯣꯡꯉ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗꯅꯦ
ꯑꯩꯉꯣꯟꯗ ꯄꯦꯄꯦ ꯌꯥꯝ ꯉꯥꯡꯀꯅꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯀꯣꯜꯂꯤꯛꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩꯅ ꯍꯟꯗꯛ ꯃꯨꯛ ꯆꯪꯉꯛꯄꯗ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ Nene, nang kaidaurage? Benaw, Nene kaisu tawdiye. Aduga kari kapiba? Aigi skungi janaba puba jakto. Ai janingdadana jaraktre. Bani jaminarjeba. Nene ai laurugige ko. ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯒꯤꯁꯦ ꯇꯧꯕ ꯌꯥꯎꯅ ꯇꯧꯔꯤꯅꯦ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯅꯪꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯑꯇꯥꯛꯂꯔꯦꯅꯦ ꯅꯪ Nene, si jaminarse. Benaw, Nene yare nang adum chacharo Nene chadradi aisu charo. Si charjeba nene. Si chachalo. Benaw, adudi nang shu charse Nene, jaminarje lao. Nene, si chachalo. Si muka chachalo ba? Nene muka chachalaje. Nene, sekap kano ba? Benaw ꯂꯩꯗꯤ ꯂꯩꯇ꯭ꯔꯦꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯌꯥꯏꯃꯀ ꯎꯍꯟꯕ ꯌꯥꯄꯣꯟꯇꯦ ꯍꯌꯦꯡ ꯈꯠꯅ ꯆꯩꯅ ꯇꯧꯔꯛꯄꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯆꯠꯅ ꯉꯥꯡꯗꯣꯏꯅꯦꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯎꯍꯟꯕ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛꯁꯦ ꯐꯠ ꯇꯧꯊꯣꯛꯍꯧꯔꯒꯦ ꯀꯩꯅꯣꯅꯦ ꯈꯪꯉꯤꯅꯦ ꯇꯤꯠ ꯂꯧꯕ ꯊꯕꯛꯁꯤꯃ ꯇꯧꯕꯗꯣ ꯑꯣꯟꯊꯣꯛ ꯀꯨꯏ ꯆꯪꯈ꯭ꯔꯦ ꯍꯣꯏ ꯁꯤꯟꯕ ꯅꯠꯇꯕꯅꯤꯅ ꯈꯔ ꯀꯨꯏ ꯇꯥꯕ ꯑꯗꯣ ꯃꯣꯏ ꯇꯥꯆꯧ ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯥꯡꯒꯠꯂꯝꯃꯕꯅꯦꯕ ꯏꯟꯁꯥꯡꯗꯤ ꯃꯣꯏ ꯇꯥꯆꯧꯅ ꯊꯣꯡꯉꯒ ꯆꯥꯕ ꯈꯔ ꯌꯥꯏꯕ ꯏꯟꯁꯥꯡꯗꯨꯃꯗꯤ ꯐꯔꯦꯛ ꯊꯣꯡꯗꯣꯛꯄꯤꯔꯨꯔꯣ ꯏꯟꯁꯥꯡꯗꯨ ꯑꯩꯅ ꯊꯣꯡꯉꯒꯗꯤ ꯈꯔ ꯆꯥꯕ ꯌꯥꯏꯑꯕ ꯁꯅꯥꯔꯩ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯝꯃꯁꯤꯕ ꯑꯁ ꯅꯠꯇ꯭ꯔꯗꯤ ꯁꯅꯥꯔꯩ ꯑꯩꯁꯤ ꯑꯔꯣꯏꯕꯗꯗꯤ ꯐꯅꯦꯛ ꯁꯦꯠꯂꯛꯀꯗꯧꯕ ꯃꯥꯜꯂꯤ ꯌꯥꯔꯦꯍꯦ ꯃꯇꯝ ꯌꯧꯔꯒ ꯂꯥꯛꯄꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯅꯆꯥꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅꯅꯦ ꯃꯇꯝ ꯍꯦꯛ ꯌꯧꯗꯅ ꯄꯨꯁꯤꯜꯂꯛꯑꯕ ꯌꯦꯡꯉꯣ ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯁꯅꯥꯔꯩ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯁꯥꯎꯕꯒꯅꯦ ꯃꯄꯥꯝ ꯆꯠꯈꯤ ꯍꯦꯛꯇ ꯍꯥꯏꯕ ꯃꯥꯕꯨ ꯐꯖꯕ ꯅꯨꯄꯤꯗꯤ ꯃꯥ ꯑꯃꯨꯛ ꯈꯥꯏꯅꯈ꯭ꯔꯒ ꯃꯄꯣꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯣꯏꯑꯕ ꯑꯩ
Kana? ꯂꯟꯆꯦꯟꯕꯤ ꯑꯩꯅꯤꯅꯦꯍꯦ ꯏꯆꯦ ꯍꯣꯏ ꯏꯕꯥꯏ ꯍꯣꯏ ꯑꯝꯇ ꯂꯩꯇ꯭ꯔꯣ Inamasu thabam chatokhi. Tayaisu office te halaktri. ꯑꯣ ꯃꯣꯏ ꯂꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦꯕ Hoi, loi chathokre. Ite. Kakhalo mangole famsilao. ꯉꯥꯏꯈꯣꯅꯦ ꯐꯝꯕꯒ ꯂꯥꯏꯔꯤ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯝꯇ ꯊꯛꯆꯒꯦꯕ Hoi ite, ai kanjaragi. ꯃꯤꯁꯨ ꯀꯅꯥ ꯂꯩꯇꯕ ꯋꯥꯇꯣꯛꯅ ꯇꯥꯟꯖꯔꯦꯗ ꯇꯥꯟꯖꯥꯁꯤꯡ ꯑꯁꯤꯗꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯇꯦꯅꯧꯔꯕꯤ ꯃꯥꯒꯤ ꯈꯨꯠꯁꯥꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ Te, ising sida lay. 이승 나띠 낭기 누시보다 아이 까이기 다도두나 아이나 모두 누시 하이리시 Kay no ite. Khutsi thado. 아이네 파이 포름 땅가 시보고 봐 아이 오이드나 똑게 Thado. Thado se. He, Lanchanbi. Kay no nang taise. Ha, kay no ba nang taise? Nama. Mase, sagi wakal jinma. Bawak je chumna ba mine. Kari, saidang binang gumnasu. Aigi upasida adum na haiba yaga. 예 아이 용시들 아이제 마나 아이보 미원들 라나 오늘 오늘 이시야 아이 아무거나 라고 가면 다져도 이제 He, Tonggambi. Nang, yumdang mana kay na habdo. Ay koy da tawrine. Nang ngasidi khangni 헤이 아잉비야 거기 깔는 정나 마트나 삼동할 때 저기지부 까나 그동네르게네 Ho kana ga oiruni. Nangi na sanupi Tonggambi sinane. Icham cham jaba ipa do. Yum sida changba ngamna na ba mana silliba. Ai na haidro. I mari punda ba miga lemina ba ngamoina. Nama, Koro koro. Kana gi na ma. Gasidagi nang yum sida lebe haro hasi. 헤이 거리기는 낭나 이묵문ung 머리 밑에 까는 실지 하 tayai. Nachana haijari sa aseng mane. Ai ladi tayai. Amuk ta mga sam si para ka ne. Lak ta na ingose. Ingose. Nang nangam jadi ne. Ay tau kayong. Tara. Hey, kari kapino. Ha? Nangi dama iche lady city. Yaima. Nangi namang magtada. Nasan bu mina mangag sampay da na ilaba pauba. Nang nayeng na nalaybang amaba. 제 마사나 떡저루 마히 마사나 방저부두부 마시드부 아이니 까리 하이두네 제 Yare yaima. Nang nakasitang haibada, kanana sumangani, kanana lalangani haiba, ichi na loy na uba pang. 잘나래 얌차 토끼 눈미는 거 뭐이시 거기다 삼나라는 똑 다리는 거 Yari da ina masune. Hek pok mi nariba na kwasi kiti. Kay sukhan bide. Ayindi. Inamadi, nakoy mayam na nung sisana na laminabado. Adu kang pamjabay. Madugi damak, nakoy na ay na uradi, nakoy lan gani ibema. Katay da gino matong maram kang na jelak pisi kiti. Ina mana mitang ita sangine. Nang kaya! Thagre. 하 Ngarang dalakbi na koy na su. Aduk usit taway daw wangang. Nang ginupa na warak taba mataw do, ay hunda di ulak ka na. Nang, ay se kanana yung kali. Ay se, yung sige, mapu, imong sige, kuhel-hel. Wait, so. Ay, gisaro mo tunga ka ni ko.
ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯦ ꯆꯦ ꯇꯣꯛꯑꯣꯕꯁꯦ ꯍꯩ ꯀꯔꯤꯒꯤ ꯅꯪꯅ ꯂꯥꯟꯒꯅꯤ ꯀꯛꯈꯅꯨ ꯑꯩ ꯆꯪꯍꯧꯔꯒꯦ ꯌꯥꯏꯃ ꯅꯈꯣꯏ ꯀꯨꯏꯅ ꯇꯨꯝꯃꯟꯈ꯭ꯔꯦ ꯅꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯆꯤꯟꯕꯧ ꯋꯥꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯎꯕ ꯅꯠꯇꯅ ꯎꯕ ꯐꯪꯉꯔꯣꯏ ꯂꯟꯆꯦꯟꯕꯤ ꯅꯪꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯈꯟꯕ꯭ꯔꯣ ꯏꯆꯦ ꯂꯩꯔꯤꯁꯤꯅꯤꯗꯅ ꯌꯦꯡꯉꯣꯏ ꯃꯤꯗꯤꯅꯦ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕꯅꯤ ꯁꯥ ꯃꯔꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯌꯥꯏꯃ ꯅꯆꯟꯁꯦ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯦ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯉꯥꯡ ꯑꯉꯝꯕ ꯁꯦꯠꯇꯅ ꯆꯥꯅꯍꯧꯔꯣ ꯂꯟꯆꯦꯟꯕꯤ ꯆꯠꯁꯤꯜꯂꯛꯑꯣ 이제 나한테 저실라오 라오 ꯑꯩꯈꯣꯏ ꯌꯥꯏꯃꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ 니네 니네 베나 넌 까이 제도이노 에이줄라게 해 베나 lao lao đi lao बेनाव चलो नंग कौरे चलो नमा हिं चाबी सिनने इमोबु अमु योत खरनी चलो जसे कुमई लोइरे सनारे कुमई की मपाव तमगे को ꯅꯪ ꯀꯅꯥꯅꯣ ꯏꯁꯥꯁꯦ ꯏ ꯀꯥꯔ ꯂꯥꯛꯏꯉꯩꯁꯤꯗ ꯑꯔꯩ ꯑꯃꯗ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯅꯪ ꯈꯨꯜꯁꯤꯗ ꯀꯅꯥꯒ ꯑꯌꯥꯕ ꯌꯥꯎꯒꯠꯂꯛ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯈꯨꯟ ꯁꯦꯟꯅꯕꯤ ꯇꯥꯔꯦꯅꯦ ꯑꯩ ꯈꯨꯟ ꯁꯦꯟꯅꯕꯅꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯟꯁꯤꯒꯤꯗꯤ ꯑꯩꯗꯤ ꯊꯣꯛꯀꯕ꯭ꯔꯦ 하도세 집을 가려봐 양수도 아이디하지도 아이디하지도 자르스도 아이디하지도 아이디하지도 다도하면도 양세 라 아이 그나노 헤이 야이모 넌 그이더라 나사노가 아파보도 레이터 레람바 야이 레람다바 야이 그이더게바 마빠 마차 참만인데 시대 에이 마빠 마사 마나드라디 아이나 뽀뽀나티 하얀게로 수노 수브라는 거 에이 샥시 아이니까 홈토코네 쿠라노이네 깝살레네 야이마 마삭 티바 미다디 아이 미농시 웃대 낭나 하이도도 하여로 나트라디 아이세 코미디다기 액션놈도 공다라카니코 쿠라기 이사노빠나 아이기 셀리 구사도 나랑 또이또이니 두가를 부득이 혹시 호스피탈에 레이리네 거리 아이기 이사니빠나 능기 나신니빠기 구사싱 너희들 두가이라봐 두가이리니네 두가이베등이니네 혹시 호스피탈에 레이리자 야이마 모두는 사오르 마람 맘말레랑원 까리 마름 능기 나신니빠기 마쿠뚜나
ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯅ ꯄꯥꯏꯍꯟꯅꯤꯡꯗꯕ ꯊꯦꯡꯍꯟꯅꯤꯡꯗꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯥꯅ ꯁꯣꯏꯗꯅ ꯁꯣꯛꯑꯝꯒꯅꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇ ꯅꯆꯥ ꯑꯣꯏꯅ ꯀꯟꯈꯠ ꯂꯩꯔꯦꯅꯦ ꯈꯨꯔꯥ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯅꯨꯄꯤ ꯂꯥꯛꯑꯗꯤ ꯑꯐꯕ ꯑꯣꯏꯖꯔꯣꯏ ꯍꯦ ꯅꯪꯁꯤ ꯑꯣꯏꯗ ꯐꯖꯅ ꯅꯝꯃꯦ ꯁꯤ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯌꯥꯏꯃ ꯅꯪ ꯑꯣꯏꯔꯣꯝꯗ ꯐꯖꯅ ꯆꯦꯞꯄꯦꯅꯦ 이자네빠도 아이 호렌 타박동게 니부 그이도보이 구사 두가리노 구사 두가이바이 무헛다 하토미야고 아이 이 가락다는네 ngasi inak nagpamita tayo kaniko koy de kanilay ku라 야나 맘도 신나 제발 아유 그러면 모르는 시게 ku라 슈마이 도비로 아이 누피나 항아주네 ku라다 이니 얌나 망함면 알비로 너저지 ku라 마나 이셰 이브기 상셰 shum 한다 그러네봐 능나가 밤이시 능나가 아이원다 가오름미 하유 싫어 야이 ku라 아두 막네 아두 남게는 바자 그래 ku라 곱슬락다나 봐 잘라 ku라 아이 저처럼 ku라나 바나보다 신비우 ku라 잘라 마시앙이 누비는 게 힘만 빨리 거이다 아빵고이네 했다오르다나 아이시 누비는 게 메지 내가이까나 간게 이놈자 이놈자 그 이름 레이트 잘하네 이놈자 깜 레이트 잘하 강디 미 레이트로 이놈자 그나 이놈자 아이니 봐 좀 오늘 잘하네 아이시고 ꯑꯩꯈꯣꯏ ꯆꯦꯗꯤ ꯐꯤ ꯊꯥꯕ ꯆꯠꯊꯣꯛꯈꯤꯌꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯍꯣꯔꯦꯟ ꯇꯝꯖꯔꯒꯦ ꯀꯩꯁꯨ ꯍꯥꯏꯗꯧ ꯂꯩꯇꯦꯗ ꯑꯩ ꯂꯥꯛꯑꯝꯃꯦꯗꯅ ꯍꯣꯔꯦꯟ ꯍꯥꯏꯕꯤꯌꯣ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯀꯅꯥꯅꯦ ꯍꯥꯏꯖꯧꯒꯦ ꯐꯅꯦꯛ ꯍꯧꯕ 이보토예나 ꯅꯠꯇꯦ 이보토이당 하이비요 자살하게 ꯑꯩ ꯉꯁꯥꯏꯗꯩ ꯅꯪ ꯊꯤꯔꯤꯝꯅꯦ ꯅꯪ ꯅꯇꯣꯟꯗ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯁꯨꯝ ꯐꯝꯃꯝꯕꯅꯤꯗ ꯌꯥꯔꯦꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯂꯟꯆꯦꯟꯕꯤ ꯍꯣꯏꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗꯣ ꯊꯥꯖ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯊꯥꯖꯗ ꯍꯪꯉꯒꯅꯦ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯗꯕꯅꯤ ꯂꯥꯛꯑꯣꯁꯦ 이놈자 까이 ꯆꯠꯇꯣꯏꯅꯣ 이놈자 이보토이 나한 피 खरा थारंबनी मधुगी सेलदो ngasi lau लावैदा चलुगे तौबनी अदुदै मिंगोंदा थादगदब लं खरा लौदौ सुवालिए अदुसु लौरके तौबा अदो इबोथोय बिनागी फनेक तुबु नंबो होबो लोइद्रिब्रो 이놈자 अदु लोइरे हाइगेदना इ 이놈자 होइदा ngarang changlamबनी अदो कनानो 이놈자 लेसाबी मसाम ले होइदो होइने माना सुंगरांग हाइबनी ममिंगदी काउरे फने हौबा नुपा अमा लाअमे बुदी हाइबा अदो नंग ओइ तारे चुम्मेने 이놈자 काइख्रेदा हाइमा कदोबै काइदोइनो मिगी मपोट मरन हुरालुबसु नते थबक सुजबबु कदोबै काइदोइनो थबकबुदी सुजबा अदुदा 아이게 신펌시나 신펌다 뭐 오이베시다 이놈자 अदु 이놈자 अदु 이레 샤비 마사두부 까나노 काइनो 아이기 나옹피네
인도ꯝ자기부 ꯑꯗꯨꯒꯨꯝꯕ ꯅꯅꯥꯎ ꯅꯨꯄꯤ ꯂꯩꯔꯤꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯆꯍꯤ ꯈꯔ ꯀꯥꯟꯅꯈꯤꯕ ꯑꯗꯨꯅꯅꯤ ꯑꯗꯣ 이보 ꯊꯣꯏ 이돔자 ꯀꯩꯊꯦꯜꯗ ꯑꯝꯇ ꯆꯠꯍꯧꯔꯨꯈꯤꯒꯦ ꯕꯤꯅꯥꯏ ꯐꯅꯦꯛꯇꯣ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯀꯦ ꯂꯣꯏꯁꯜꯂꯝꯃꯣꯀꯣ ꯍꯣꯏ 인도ꯝ자 이돔자 ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ 인도ꯝ자기 ꯃꯅꯥꯎ ꯅꯨꯄꯤꯅꯦ ꯍꯥꯏꯕ 런진비 ꯑꯦ ꯗꯥꯁꯥꯒꯦꯟ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏ ꯂꯥꯛꯏꯕ 런진비 ꯂꯩꯔꯣꯟ ꯃꯁꯤꯡ ꯈꯪꯗꯅ ꯅꯪꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯈꯜꯂꯕꯁꯨ ꯍꯟꯇꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ 런진비 ꯅꯪ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯈꯪꯂꯣꯠꯄ ꯉꯝꯂꯣꯏ ꯗꯥꯁꯥꯒꯦꯟ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯒꯤ ꯋꯥꯔꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯥꯈ꯭ꯔꯕ꯭ꯔꯥ 런진비 ꯈꯦꯠꯅꯕ ꯍꯥꯏꯁꯤꯕꯨ ꯀꯩꯗ ꯂꯩꯒꯦ ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯁꯛ ꯈꯔ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯃꯄꯣꯛꯁꯤꯃꯒꯤ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯐꯪꯕ ꯉꯝꯂꯔꯣꯏꯗꯕ ꯃꯇꯤꯛ ꯃꯌꯦꯛ ꯀꯌꯥ ꯑꯃ ꯅꯪꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯗꯥꯁꯥꯒꯦꯟ ꯅꯪ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯊꯝꯕꯧꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯃꯣꯏ ꯃꯅꯤ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯁꯨꯅꯦ ꯃꯌꯨꯝ ꯀꯟꯅ ꯊꯤꯍꯧꯔꯤ ꯑꯩꯁꯨꯅꯦ ꯅꯣꯏ ꯊꯣꯡꯒꯥꯟꯁꯦ ꯃꯤꯅ ꯍꯦꯛ ꯇꯥꯛꯂꯛꯄꯒꯅꯦ ꯅꯪꯁꯤ ꯎꯅꯤꯡꯃꯟꯕꯗꯒꯤ ꯈꯪꯆꯦꯟ ꯍꯦꯛꯇ ꯆꯦꯟꯖꯜꯂꯛꯑꯕꯅꯦ ꯑꯗꯨ ꯂꯟꯖꯦꯟꯕꯤ ꯃꯤ ꯑꯇꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯣ ꯅꯪ ꯍꯦꯛ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯗꯥꯁꯥꯒꯦꯟ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯁꯨ ꯅꯪ ꯎꯕꯗꯅꯦ ꯆꯥꯛ ꯂꯥꯝꯕꯒ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯐꯔꯦ ꯂꯟꯖꯦꯟꯕꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯩꯐꯝꯁꯨ ꯈꯪꯉꯕꯅꯤꯅꯅꯦ ꯑꯩꯅꯦ ꯇꯣꯏꯅ ꯂꯥꯛꯇꯣꯏꯅꯤꯀꯣ ꯊꯝꯕꯧꯗꯣ ꯑꯩ ꯊꯤꯕꯗ ꯃꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯑꯩ ꯃꯨꯛ ꯊꯣꯛꯎꯈꯤꯒꯦ ꯀꯣ ꯗꯥꯁꯥꯒꯦꯟ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯀꯩꯅꯣꯝ ꯈꯛꯇ ꯄꯨꯕꯤꯈꯣ ꯌꯥꯏꯌꯦ ꯃꯥꯏꯁꯤꯕꯨ ꯑꯩꯅ ꯁꯪꯒꯣ ꯐꯣꯡꯗꯣꯛꯇꯅ ꯂꯩꯕꯁꯤꯗ ꯂꯦꯇꯔ ꯑꯣꯏꯅ ꯄꯤꯁꯜꯂꯛꯇꯣꯏꯖꯥꯠꯂꯥ ꯑꯁ ꯍꯣꯏꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯨꯔꯗꯤ ꯑꯩꯁꯤ ꯅꯨꯄꯥ ꯊꯣꯛꯇꯕꯖꯥꯠꯅꯤ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯥꯁꯥꯒꯦꯟ ꯅꯪꯅ ꯄꯨꯒꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯦ ꯁꯤꯒꯤ ꯂꯩꯗꯤꯁꯦ ꯁꯤ ꯂꯩꯇꯤꯁꯦ ꯍꯣꯏ ꯅꯪꯅ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏ ꯕꯦꯅꯥꯎꯗ ꯂꯥꯏꯗꯤꯁꯦ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯌꯥꯏ ꯑꯩ ꯄꯤꯕꯤꯒꯦ ꯑꯩ ꯄꯤꯕꯤꯔꯝꯒꯦ ꯊꯝꯕꯧꯗꯣ ꯑꯁ꯭ꯋꯥꯏꯗ ꯑꯩ ꯊꯤꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯕꯅꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯎꯈꯤꯌꯦ ꯍꯣꯏ ꯑꯩ ꯇꯣꯏꯅ ꯂꯥꯛꯅꯤꯀꯣ 배나오니네 더 어떤 걸 먹고 배나오 배나오 kakana nga sidi nang khwaidagi pamjaba posak ama kakana pidani Kaka, kay potno. si laidi si nang pambra Kaka si yam fajaye. Ay yam pame, si yam fajaye. se pashiru si laidi se nangi ni na pirakpane Kaka, ako hindi to kamali hoge. nangi ni do nangi nakta choitan lakani hayobane si laidi bise nang lule do ko Ay taw niye kaka. pare isko na lupai nang waramani chalo 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 chalo
ꯇꯥꯏꯕ ꯊꯣꯏ ꯑꯦ ꯑꯁ ꯂꯟꯆꯦꯟꯕꯤ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯆꯦꯅ ꯐꯤ ꯀꯣꯟꯕ ꯂꯣꯏꯔꯕꯅ ꯍꯪꯉꯨꯖꯣꯅ ꯂꯥꯛꯏꯅꯦ ꯑꯁ ꯅꯣꯏ ꯆꯦꯗꯨꯁꯨ ꯃꯥ ꯑꯗꯨꯝ ꯂꯥꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯗꯣ ꯐꯤ ꯊꯥꯕ ꯆꯠꯇ ꯌꯥꯗꯕꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯍꯪꯕ ꯂꯥꯛꯏꯅꯦ ꯍꯣꯔꯦꯟꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯣꯏꯔꯅꯤꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯠꯊꯣꯛꯈꯤꯕꯗꯨꯗꯅꯦ ꯑꯩ ꯏꯇꯣꯝꯗ ꯇꯧ ꯌꯥꯗꯗꯅ ꯂꯩꯔꯝꯃꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯦꯗ ꯑꯣꯏꯅ ꯇꯝꯃꯒꯦ ꯑꯗꯣ ꯇꯥꯏꯕ ꯊꯣꯏ ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯂꯟꯆꯦꯟꯕꯤ ꯉꯥꯏꯈꯣ ꯂꯟꯆꯦꯟꯕꯤ ꯆꯥꯒ ꯊꯛꯈꯤꯁꯦ ꯇꯥꯏꯕ ꯊꯣꯏ ꯑꯩꯗꯤ ꯆꯥ ꯊꯛꯇꯤꯌꯦ ꯆꯥ ꯅꯠꯇ꯭ꯔꯁꯨ ꯀꯩꯅꯣꯝꯗꯤ ꯆꯥꯈꯣꯗꯅ ꯌꯨꯝꯗꯣ ꯃꯤ ꯑꯝꯇ ꯂꯩꯍꯧꯗꯦꯕ ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯑꯩꯅ ꯈꯜꯂꯤꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯕ ꯖꯥꯠꯅꯤꯗ ꯌꯨꯝ ꯑꯣꯟꯅꯔꯖꯥꯠꯂꯅꯦ ꯑꯩꯁꯤꯕꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯐꯤ ꯊꯥꯕ ꯆꯠꯊꯣꯛꯈꯤꯌꯦ ꯑꯁ ꯊꯕꯛ ꯂꯣꯏꯍꯧꯗ ꯇꯥꯔꯦ ꯍꯣꯏ ꯁꯥꯟꯅꯔꯦ ꯍꯣꯏ ꯁꯥꯟꯅꯔꯦ ꯏꯕꯨꯡꯉꯣꯒꯤ ꯑꯦꯛꯖꯥꯝꯁꯨ ꯇꯥꯔꯤꯛ 15ꯗꯒꯤ ꯍꯧꯗꯣꯔꯝꯅꯤ ꯂꯨꯄꯥ 40,000 ꯌꯥꯝ ꯊꯨꯅ ꯇꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯈꯣꯏ ꯇꯥꯆꯧꯗ ꯑꯃꯨꯛꯇꯪ ꯍꯪꯉꯨꯗ꯭ꯔꯥ ꯍꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯐꯣꯟꯒ ꯑꯝꯇ ꯆꯠꯈꯤꯗ꯭ꯔꯦ ꯏꯆꯥꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯍꯥꯏꯁꯤꯅꯤ ꯁꯥꯟꯅꯔꯦ ꯅꯈꯣꯏ ꯇꯥꯆꯧꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯁꯤ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯏꯆꯥꯒꯤꯁꯨ ꯊꯥꯗꯕ ꯌꯥꯔꯣꯏ ꯑꯩ ꯀꯣꯛꯀ ꯉꯥꯎꯗꯧꯔꯤ ꯍꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀꯣꯛ ꯊꯥꯈꯤꯅꯕ ꯇꯧꯋꯣ ꯀꯗꯥꯏꯗꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯔꯨꯗꯣꯏꯁꯤꯕꯣ ꯑꯉꯥꯡꯗꯣ ꯀꯪꯉꯥꯎꯅꯔꯝꯃꯅꯦꯕ ꯂꯟꯆꯦꯟꯕꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯤ ꯈꯔ ꯄꯥꯀꯤꯡꯐꯧ ꯊꯤꯟꯇꯣꯛꯎꯕꯅꯦ ꯑꯗꯣ ꯗꯥ ꯁꯒꯦꯟꯗꯤ ꯀꯥꯏ ꯆꯠꯀꯦꯅ ꯂꯥꯛꯏꯅꯣ ꯑꯩꯅ ꯅꯣꯏ ꯁꯤꯗ ꯂꯥꯛꯄꯕꯨ ꯅꯣꯏꯗ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯂꯟꯆꯦꯟꯕꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯝꯇꯪꯒꯤ ꯂꯥꯛꯏꯅꯤ ꯑꯦ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯂꯟꯆꯦꯟꯕꯤ ꯍꯧꯖꯤꯛꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯃꯌꯥꯝ ꯀꯧꯔꯤꯑꯕ ꯑꯗꯨꯗ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯅꯪ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎꯁꯜꯂꯒꯦꯔꯥ ꯑꯩ ꯍꯌꯦꯡꯁꯦ ꯅꯪꯒꯤ ꯐꯣꯝ ꯄꯨꯔꯛꯑꯒꯦ ꯗꯥ ꯁꯒꯦꯟ ꯌꯥꯎꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯁꯦꯜ ꯌꯥꯎꯗꯅ ꯊꯕꯛ ꯑꯝꯇ ꯑꯣꯏꯕ ꯍꯧꯅꯗꯦꯗ ꯑꯁ ꯂꯟꯆꯦꯟꯕꯤ ꯅꯪꯁꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯈꯜ ꯍꯥꯟꯅ ꯍꯦꯛꯇ ꯄꯤꯁꯜꯂꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯌꯥꯎꯗ ꯌꯥꯎꯁꯜꯂꯣ ꯍꯌꯦꯡꯅꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯑꯗꯣ ꯅꯪ ꯌꯨꯝꯕꯨ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯣ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯌꯥꯎꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯑꯃꯔꯣꯝꯗ ꯁꯦꯟ ꯌꯥꯎꯗꯅ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ꯭ꯔ ꯃꯪꯒꯥ ꯇꯥꯟꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯑꯃ ꯑꯣꯏꯔꯣ ꯌꯥꯎꯁꯤꯟꯗꯨꯅ ꯌꯦꯡꯁꯤ ꯐꯔꯦꯁꯦ ꯉꯁꯤꯗꯤꯅꯦ ꯏꯆꯦ ꯊꯕꯛ ꯈꯔ ꯊꯦꯡꯅ ꯆꯠꯂꯒꯦ ꯆꯥꯛꯇꯣ ꯏꯆꯦ ꯊꯣꯡꯕꯤꯔꯨꯔꯒꯦ ꯏꯟꯗꯣꯝꯆꯥ ꯏꯕꯣꯊꯣꯏ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯕꯦꯝꯃ ꯅꯪ ꯃꯣꯔꯥꯗ ꯂꯧꯖꯨ ꯍꯣꯏ ꯌꯥꯔꯦ ꯂꯧꯊꯣꯛꯄꯤꯔꯣꯅꯨ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯃꯒ ꯂꯣꯏꯔꯦ ꯏꯕꯣꯊꯣꯏ ꯅꯍꯥꯟꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯍꯧꯔꯝꯕꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯂꯪꯅꯦꯅ ꯏꯟꯗꯣꯝꯆꯥ ꯈꯨꯇꯠ ꯑꯃ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯂꯪ ꯍꯥꯔꯩ 2ꯗꯪ ꯂꯧꯔꯛꯇ꯭ꯔꯗꯤ ꯀꯣꯟꯅꯔꯔꯣꯏꯌꯦ ꯑꯩꯉꯣꯟꯗꯁꯨ ꯃꯆꯨ ꯃꯥꯟꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯅꯈꯣꯏꯗ ꯑꯗꯨꯝ ꯆꯪꯉꯛꯑꯒꯦ ꯑꯗꯣ ꯍꯌꯦꯡ ꯂꯧꯕꯗꯤ ꯌꯥꯒꯗ꯭ꯔꯣ ꯑꯁ ꯏꯟꯗꯣꯝꯆꯥ ꯍꯌꯦꯡꯒ ꯂꯥꯛꯄꯤꯔꯅꯨꯗ
ꯂꯪ ꯅꯨꯡ ꯇꯠꯂꯤ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯈꯔ ꯐꯅꯅꯕꯅꯦ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯑꯝꯇ ꯈꯣꯏꯔꯝ ꯊꯣꯛꯎꯈꯤꯒꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯌꯦꯛ ꯑꯀꯥꯏ ꯌꯥꯎꯗꯅꯕ ꯍꯣꯏ. ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯐꯔꯒ ꯄꯣꯠꯅꯤ ꯃꯥꯅꯦ ꯏꯟꯗꯣꯝꯆꯥ ꯂꯟꯆꯦꯟꯕꯤꯌꯥ ꯅꯪꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯌꯥꯎꯅꯤ ꯍꯥꯏꯕꯗꯣ ꯃꯥꯏ ꯄꯥꯛꯆꯔꯒꯦꯗꯅ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯍꯌꯦꯡ ꯅꯕꯨꯡ ꯏꯕꯣꯊꯣꯏꯒ ꯈꯣꯏꯔꯝ ꯊꯣꯛꯃꯤꯟꯅꯔꯨꯔꯣꯗꯅ ꯍꯣꯏ ꯈꯣꯏꯔꯝꯃꯒꯦ ꯏꯆꯦ ꯏꯕꯣꯊꯣꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯅꯆꯟꯁꯦ ꯍꯌꯦꯡ ꯅꯈꯣꯏꯅ ꯆꯠꯄꯗ ꯈꯔ ꯄꯨꯕꯤꯈꯣꯀꯣ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯗꯣ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ 이놈자 ꯑꯩ ꯆꯠꯂꯒꯦ ꯑꯩꯅꯦ ꯂꯪꯗꯣ ꯑꯝꯇ ꯁꯝꯃꯨꯈꯤꯒꯦ ꯍꯣꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕ ꯑꯉꯥꯡꯅꯤꯅꯦ ꯁꯦ ꯊꯕꯛꯁꯨ ꯀꯟꯈ꯭ꯔꯕ ꯍꯩꯃꯥ ꯕꯦꯃꯥ ꯊꯦꯡꯉꯦ 이제 ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯒꯦ ꯑꯗꯨꯒ ꯊꯕꯛ ꯆꯠꯅꯅꯕ ꯂꯥꯛꯑꯣ 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 ꯂꯟꯆꯦꯟꯕꯤ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯅꯤꯖꯕꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯅꯕꯅꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯆꯔꯒꯦ ꯍꯥꯏꯗꯅ ꯅꯤꯖꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯅꯤꯖꯔꯛꯑꯦ ꯇꯥꯏꯕꯣꯊꯣꯏꯁꯨ ꯂꯪ ꯇꯠꯍꯟꯕꯤꯔꯅꯨ ꯍꯥꯏꯅ ꯅꯤꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯗꯨꯃꯗꯤ ꯅꯤꯔꯛꯇ꯭ꯔꯦ ꯑꯦ ꯑꯗꯨꯗꯤ ꯀꯔꯤ ꯅꯤꯔꯛꯏꯕ ꯂꯟꯆꯦꯟꯕꯤ ꯅꯪꯒꯤ ꯋꯥꯔꯤꯗꯤ ꯏꯟꯗꯣꯝꯆꯥꯅ ꯂꯤꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯪꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯃꯛꯅ ꯂꯥꯏꯔꯕ ꯑꯃꯅ ꯂꯥꯏꯔꯕ ꯑꯃꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯈꯜꯂꯒ ꯅꯪꯒꯤ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯤꯖꯔꯝꯃꯕꯅꯤ ꯇꯥꯏꯕꯣꯊꯣꯏ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯥꯖꯩ ꯆꯠꯂꯁꯤꯔꯣ ꯍꯣꯏ ꯂꯥꯛꯑꯣ ꯃꯣꯏꯇ ꯌꯥꯏ ꯀꯥꯂꯦꯟꯖꯥꯎꯗꯣ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯃꯗꯨ ꯑꯉꯥꯡꯗꯨꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯑꯗꯨꯝ ꯆꯦꯜꯂꯩ ꯄꯤꯕ꯭ꯔꯥ ꯁꯨꯛꯄꯤ ꯄꯤꯔꯛꯇꯦ ꯁꯦꯟꯗꯅꯦ ꯃꯥꯅ ꯇꯤꯡꯉ ꯇꯣꯛꯏꯁꯦ ꯍꯟꯗꯛꯇꯤ ꯄꯤꯔꯛꯑꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯄꯤꯔꯛꯄꯅꯣꯗ ꯍꯟꯗꯛꯅꯕꯨ ꯁꯦꯟ ꯌꯥꯝ ꯇꯤꯡꯗꯣꯔꯤ ꯑꯁ ꯀꯅꯥꯅꯕꯨ ꯃꯆꯥ ꯃꯁꯨ ꯄꯤꯅꯤꯡꯗꯣꯏꯅꯣꯗ ꯃꯗꯨ ꯑꯉꯥꯡꯗꯣ ꯁꯥꯖꯠ ꯑꯃ ꯏꯇꯧ ꯇꯧꯋꯦꯕ ꯌꯥꯔꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯒꯤꯗꯤ ꯏꯄ꯭ꯋꯥꯅꯦ ꯑꯗꯣ ꯑꯩꯒꯤ ꯅꯦꯠꯋꯥꯛꯀꯤ ꯁꯦꯟꯖꯥꯎ ꯑꯃ ꯍꯟꯗꯛ ꯌꯥꯝ ꯊꯨꯅ ꯐꯪꯗꯣꯔꯤ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯍꯟꯗꯣꯛꯁꯤ ꯃꯣꯏꯇꯌꯥꯏꯒꯤ ꯑꯦꯇꯦꯝꯒ ꯄꯥꯁꯕꯨꯛꯀꯗꯣ ꯃꯤꯉꯣꯟꯗ ꯑꯝꯇ ꯊꯝꯈꯤꯁꯤ ꯀꯔꯤ ATM ꯀ ꯄꯥꯁꯕꯨꯛꯀꯗꯣ ꯊꯝꯈ꯭ꯔꯁꯦꯕ ꯍꯣꯏ ꯌꯥꯝ ꯊꯨꯅ ꯍꯟꯅꯤ ꯍꯥꯏꯔꯦꯗꯅ ꯂꯟꯆꯦꯟꯕꯤ ꯑꯦ ꯇꯥꯏꯕꯣꯊꯣꯏ ꯏꯟꯗꯣꯝꯆꯥꯕꯨ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯆꯦꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ ꯅꯍꯥꯟꯈꯩꯅ ꯐꯤ ꯂꯣꯏꯗ꯭ꯔꯤꯕꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯩ ꯍꯧꯖꯤꯛꯅ ꯐꯤ ꯍꯧꯕ ꯂꯣꯏꯔꯀꯥꯟꯗ ꯂꯧꯕꯒ ꯂꯥꯛꯇꯦꯅꯦ ꯑꯩꯈꯣꯏ ꯆꯦꯗꯣ ꯍꯟꯗꯛ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯐꯅꯦꯛ ꯊꯥꯕꯐꯥꯎ ꯆꯠꯇ꯭ꯔꯕꯅꯦ ꯑꯦ ꯏꯟꯗꯣꯝꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅꯗꯤ ꯌꯥꯖꯗꯕꯅꯦ ꯑꯩꯅ ꯍꯟꯗꯛ ꯌꯥꯎꯔꯨꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒꯤ ꯁꯦꯜ ꯈꯔ ꯄꯤꯅꯕꯅ ꯑꯩꯈꯣꯏ ꯆꯦꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯃꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯕꯅꯦ ꯂꯟꯆꯦꯟꯕꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯇꯧꯍꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯐꯤꯕꯝꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯉꯥꯏ ꯇꯥꯏꯕꯣꯊꯣꯏ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗꯤ ꯊꯝꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯇꯥꯏꯕꯣꯊꯣꯏ ꯑꯗꯣꯝꯅꯁꯨ ꯈꯜꯂꯨꯁꯤꯗ ꯂꯟꯆꯦꯟꯕꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯄꯨ ꯂꯩꯔꯤ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯍꯥꯏꯕꯕꯨ ꯐꯔꯦ ꯑꯗꯣ ꯏꯟꯗꯣꯝꯆꯥꯗ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯑꯃꯦꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡꯅꯤ ꯃꯥꯒꯤ ꯊꯤꯟꯒꯗꯕ ꯁꯦꯟꯗꯤ ꯑꯩ ꯑꯩꯈꯣꯏ ꯕꯥꯁꯤꯗ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯉꯁꯨ ꯑꯩꯈꯣꯏ ꯕꯥꯁꯤꯗꯒꯤ ꯁꯦꯜ ꯂꯧꯗꯕꯗꯤ ꯌꯥꯗꯦ ꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯎꯪꯅ ꯐꯝꯃꯤꯁꯤꯕꯣ ꯕꯥꯁꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯅ ꯕꯥꯖꯤꯗꯤ ꯉꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯕꯥꯁꯤ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯄꯨꯔꯛꯑꯒꯦꯕ ꯕꯥꯁꯤ ꯍꯦꯠ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯄꯣꯔꯛꯀꯅꯨ
ꯌꯥꯝ ꯐꯖꯅ ꯐꯖꯕ ꯄꯨꯔꯛ ꯍꯣꯏ ꯄꯨꯔꯛꯀꯦ ꯕꯕꯥꯖꯤ ꯑꯗꯣ ꯕꯥꯖꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛꯀꯤ ꯃꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯕꯕꯥꯖꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯤ ꯕꯕꯥꯖꯤ ꯑꯗꯣ ꯂꯨꯄꯥ ꯂꯥꯛ 5 ꯈꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨꯁꯤ ꯕꯕꯥꯖꯤ ꯂꯥꯛ 5 ꯅꯃꯥꯟꯅꯕꯗꯨꯕꯨ ꯀꯅꯥꯅꯣꯅꯦ 바지나 칸으로 입어 그 슈쿠로에 얌 돈을 셴도이 하빠가 비렇게 하이바 바지 ꯈ꯭ꯋꯥꯏꯕꯨꯡꯉꯣ ꯂꯥꯛ 5 ꯒꯥꯏꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏ 바지 나리도 ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯔꯝꯃꯗꯤ 바지 ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩꯅꯗꯤ ꯃꯣꯏ ꯃꯇꯧꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯍꯥꯏꯗꯣꯛꯑꯝꯃꯦ ꯑꯩ 이까이ꯕ나 시기ꯕ나 ꯐꯔꯦꯗ 바지 하이디네 넌뭐 에이 남마타니 샘도 망한 배로 빠나네 찌익 오이네 이비라 하 바지 뭐기도 얌 두려버네 혹시 맘때 비를 나와봐 쟤 나와 해봐 바지 로비 바지 에이 시안이 빠시니 나이감대 이놈자 까이샤 로이노바 이놈자부 이보토이 이돔자세 한덕띠 아마다 묵잣 아마다 묵잣 ꯌꯨꯝ ꯃꯈꯥꯗ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯍꯣꯏꯅꯦ ꯏꯟꯗꯣꯝꯆꯥ ꯑꯩꯁꯨ ꯅꯍꯥꯟ ꯂꯟꯆꯦꯟꯕꯤꯅ ꯇꯝꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯁꯤ ꯂꯟꯆꯦꯟꯕꯤꯒꯤ ꯊꯕꯛꯀꯤ ꯁꯦꯜ ꯊꯤꯕꯗ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯕ ꯐꯪꯗ꯭ꯔꯦꯗꯅ ꯂꯟꯆꯦꯟꯕꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯦ 이보토이 ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯄꯨꯒꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯂꯩ ꯍꯥꯏꯔꯛꯇꯦ 이돔ꯆꯥꯒꯤ ꯃꯪꯂꯥꯟꯗꯤ ꯃꯕꯨꯡ ꯃꯅꯃꯅꯦꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯂꯟꯆꯦꯟꯕꯤꯅ ꯊꯕꯛ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯇꯧꯖꯕꯗꯣ 이돔ꯆꯥ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ 이보토이 이돔ꯆꯥꯒꯤ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯛꯇ ꯈꯟꯒꯨꯝꯁꯤꯗ ꯑꯩ ꯍꯣꯔꯦꯟꯁꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯨꯄꯥ 50,000 ꯈꯛꯇꯪ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯤꯟꯖꯔꯛꯀꯦ 이보토이 ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ ꯑꯩꯒꯤ ꯐꯤꯌꯣꯀꯣꯜꯗꯣ ngasi yondokre indomcha 이보토이 ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯣꯜꯂꯤꯕ ꯍꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯣꯜꯂꯤꯅꯣ indomcha ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯔꯦꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯟꯆꯦꯟꯕꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯊꯤꯔꯝꯕꯁꯤꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ indomcha 이보토이 ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕ ꯀꯣꯟꯗꯨꯗꯤ 이돔ꯆꯥ 인도ꯅ ꯌꯣꯜꯍꯟꯈꯤꯗ꯭ꯔꯦꯗꯀꯣ indomcha ꯑꯩꯒꯤ ꯀꯣꯟꯗꯨꯗꯤ ꯀꯣꯟꯅ 100ꯔꯛ ꯂꯩꯔꯁꯨ ꯌꯥꯕ ꯄꯣꯠꯅꯤꯗ ꯂꯟꯆꯦꯟꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯦ indomcha ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯑꯩ ꯍꯧꯖꯤꯛꯅꯦ ꯌꯨꯝꯗꯒꯤ ꯁꯦꯜꯗꯣ ꯄꯨꯔꯛꯂꯒꯅꯦ indomcha ꯍꯣꯏꯗ ꯂꯥꯛꯑꯒꯦ indomchaꯁꯨ ꯌꯨꯝꯗ ꯂꯩꯕꯤꯔꯝꯃꯣ indomcha ꯑꯩ ꯄꯨꯔꯛꯑꯗꯕꯅꯦ indomcha ꯑꯩ ꯆꯠꯂꯦꯀꯣ indomcha 이보토이 ꯅꯆꯤꯟꯕꯤ ꯗꯁꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯗꯁꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯐꯔꯦꯅꯦ ꯑꯗꯣ ꯅꯪꯒꯤ ꯊꯕꯛꯀꯤ ꯁꯦꯜ ꯈꯔ ꯉꯁꯤ ꯊꯤꯟꯅꯤꯗꯨꯕꯨ ꯊꯤꯟꯈ꯭ꯔꯕꯣꯕ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯕꯨ ꯊꯤꯟꯗꯣꯏꯅꯣꯗ ꯗꯁꯒꯦ ꯑꯩꯈꯣꯏ ꯆꯦꯒ ꯏꯇꯩꯒꯁꯨ ꯑꯩꯒꯤ ꯊꯕꯛꯁꯤꯒꯤ ꯃꯀꯣꯛ ꯂꯣꯏꯅ ꯁꯥꯍꯜꯂꯦ ꯁꯦꯜ ꯊꯤꯕ ꯆꯠꯄꯗ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯕ ꯐꯪꯗꯦ ꯑꯩꯅꯗꯤ ꯄꯤꯔꯒꯨꯝꯁꯤ ꯐꯅꯌꯥꯝ ꯍꯥꯏꯖꯕꯅꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯦꯔꯥ ꯅꯣꯏ ꯁꯤꯗ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯌꯥꯔꯣꯏꯅ ꯅꯆꯤꯟꯕꯤ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯊꯕꯛꯁꯦ ꯇꯧꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯅꯪꯅꯒ ꯊꯕꯛꯀ ꯇꯧꯔꯒ ꯑꯣꯐꯤꯁꯀ ꯅꯨꯡꯉꯥꯏꯅ ꯀꯥꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯑꯗꯣ ꯁꯦꯟꯒꯤꯗꯤꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯅꯤ ꯗꯁꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯕꯤꯔꯤꯁꯤꯕꯣ ꯃꯗꯨꯒꯤ ꯃꯔꯝ ꯃꯇꯝ ꯃꯥꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕꯣꯏꯁꯅꯨ
담보, 담보. 이따, 세. 제, 마실로. 세. 런쥔 비야. 꼭 마실로 깨도록해. 어디 때 까이라 입으시겠네. 펑펑 샤립니. 제, 마실로 세. ꯑꯗꯨꯗꯤ ꯅꯣꯏ ꯆꯦꯒ ꯅꯣꯏ ꯇꯩꯒꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯔꯣ ꯑꯗꯨꯒ ꯁꯦꯜꯗꯣ ꯊꯤꯟꯗꯣꯛꯅꯕ ꯇꯧꯔꯣ ꯊꯝꯕꯣ ꯆꯠꯁꯤꯔꯥ 런쥔 비, 짜거든 뭐뭐이나 다지다. ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯣꯏ ꯅꯪ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯅꯪ ꯑꯉꯥꯡꯒꯤ ꯁꯦꯟꯗꯣ ꯄꯨꯔꯛꯑꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯒꯨꯋꯥꯍꯥꯇꯤꯗ ꯗ꯭ꯔꯛꯀ ꯀꯣꯟꯅꯅ ꯐꯥꯕꯨꯟ ꯇꯧꯔꯤꯌꯦ ꯁꯤꯗꯕꯨ ꯑꯩ ꯇꯥꯆꯧꯗ ꯀꯃꯥꯏꯅ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏ ꯇꯥꯆꯧꯁꯨꯅꯦ ꯋꯥꯈꯜ ꯈꯟꯃꯟꯗꯦꯀꯣ ꯑꯩꯅ ꯋꯥꯈꯜ ꯈꯜꯂꯝꯂꯕꯨ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯕꯨ ꯇꯥꯔꯝꯒꯗ꯭ꯔꯣ ꯅꯪꯒꯤ ꯅꯕꯨꯡ ꯍꯨꯔꯥꯟꯕꯗꯨꯅ ꯂꯧꯈꯤꯕ ꯁꯦꯟꯁꯤꯡ ꯑꯗꯣ ꯅꯪꯅ ꯉꯁꯤ ꯍꯦꯛ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯏꯁꯥꯃꯛꯀꯤ ꯂꯣꯏꯅꯕꯤ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯕ ꯉꯝꯒꯅꯤ ꯃꯣꯏ ꯇꯥꯆꯧꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨꯗ ꯀꯔꯤ ꯋꯥ ꯉꯥꯡꯕꯗꯤ ꯍꯦꯟꯖꯜꯂꯛꯀꯅꯨꯕ ꯋꯥ ꯉꯥꯡꯕꯗꯤ ꯍꯦꯟꯖꯜꯂꯛꯀꯅꯨꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ 이점 점점이 이절도 파워 까이나 방금 내가 흰샤비는 샤올라비 니만디 흰샤비 낭디 아이기 나트 거리기 타모니 어이 능 쩔로 쩔로 이드 쩔로 쩔로 이드 쩔로 ꯃꯣꯏ ꯇꯥꯆꯧ ꯏꯁꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩ ꯆꯠꯈꯤꯕ ꯇꯥꯕꯅꯤ 어이 낭기 값실라고 시다비도 어이 따닝데 쩔로 이드 쩔로 쩔로 이드 쩔로 낭 아이 망기도 꾸이는 옷건 쩔로 ꯀꯔꯤꯒꯤ ꯅꯪꯅ ꯀꯔꯤꯒꯤ ꯅꯪꯅ ꯆꯦ ꯈꯨꯠꯇ ꯁꯤꯗꯣꯏꯅꯣ ꯆꯦꯜꯂꯒ ꯍꯤꯡꯗꯣꯛꯀꯦ ꯅꯪ ꯂꯩꯔꯝꯃꯨ ꯅꯪ ꯀꯁꯤꯅ ꯅꯪ ꯆꯦꯜꯂꯒ ꯍꯤꯡꯅꯤ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯣꯏꯊꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤꯟꯁꯦ ꯈꯨꯝꯃꯤꯅꯦ ꯅꯦꯠꯋꯥꯛꯅꯤꯅ ꯂꯣꯟ ꯃꯁꯤꯡ ꯈꯪꯗꯅ ꯂꯧꯍꯟꯕ ꯑꯩꯕꯨ ꯅꯨꯄꯥ ꯗ꯭ꯔꯛ ꯑꯦꯗꯤꯛꯇꯨꯒꯤꯗꯃꯛ ATM ꯄꯥꯁꯕꯨꯛ ꯐꯥꯎꯕ ꯊꯝꯍꯟꯕ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯔꯟ ꯑꯩ ꯈ꯭ꯋꯥꯡ ꯀꯣꯏꯔꯦꯗꯅ ꯑꯩ ꯃꯣꯏꯊꯩꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯇ ꯐꯖꯕ ꯐꯤ ꯃꯆꯦꯠ ꯑꯃꯇꯪ ꯁꯦꯠꯆꯒꯦ ꯑꯍꯥꯎꯕ ꯃꯆꯦꯠ ꯑꯃꯇꯪ ꯆꯥꯒꯦ ꯍꯥꯏꯕ ꯉꯝꯖꯗꯕꯤ ꯏꯆꯟꯗꯨꯕꯨ ꯅꯪꯅ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯕ ꯉꯝꯃꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯅꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯕ ꯉꯝꯃꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯑꯩꯅ ꯉꯥꯛꯄꯤꯔꯅꯤ ꯁꯤꯔꯣ ꯆꯠꯂꯣ ꯑꯩ ꯆꯠꯂꯒꯦ चलो गशीने नंग याम तुझको चलो चलो Mama, 이마기 배마 이마기 배마 세 이마가 잘라실라오 nang na thanda chachago. Ai nang ga chamina bangamoy. Ai she hinjabi gi ma chawi jaraju. Ai mi oi ni hinjage. wow 그 fat다 봐 이거 지나라고 강가로 아이 나이스네 nang याम तुझको चलो Baba, akhoi mama na chakri je kadai deno. ꯍꯣꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯃꯥꯁꯦ ꯆꯠꯈ꯭ꯔꯁꯅꯨ ꯅꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ
이ꯆꯥꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯨꯡ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣ 이문가네 내 비너로 홍도시 라오 라오 아씨 까이시 가기나 모두 봐. 실례래. 아씨 시미시용. 보시 전에 밝혔대면시. 빨리 컬로. 사연이네. 사연. 담보. ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯔꯤꯃꯨꯛ ꯂꯩꯔꯒꯦ? ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯑꯁꯨꯛ ꯉꯟꯅ ꯇꯨꯝꯃꯤ ꯀꯩꯒꯤꯅꯣ? ꯆꯠꯂꯣꯁꯣ. ꯀꯥꯏꯗꯩꯅꯣ? ꯄꯨꯡ 11 바로 따라간지다보. 헤이, 누가이고 뻥 레이미. 그리 누가이고 뻥. 아씨. 이거 이런 진비도. 마는 여기부 인터뷰도 ngasi 하이도보다 많이 야우래 하이바. ꯑꯗꯨꯗꯤ ꯅꯪꯅ ꯋꯥꯖꯕꯩ ꯃꯍꯩ ꯐꯪꯉꯦꯅꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯅꯦ. ꯑꯗꯣ 이번님도 ꯆꯧꯁꯦꯕ. ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯅꯦ ꯅꯪꯕꯣ? ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯐꯖꯅ ꯆꯠꯁꯦꯕ.ꯍꯧꯖꯤꯛ ꯆꯠꯇꯣꯏꯅꯤ. 이따 hꯌꯦꯡ ꯅꯣꯡꯉꯥꯜꯂ ꯐꯖꯅ ꯆꯠꯁꯦꯕ. ꯏꯇꯥꯎ 마는네. ꯑꯩ 우닝도 쏘이는 거란말이야. 이따 야리 hꯧꯖꯤꯛ부터 ꯆꯧꯁꯦꯕ. ꯅꯪꯒꯤ ꯄꯣꯛꯄꯣꯛ ꯆꯥꯛꯄꯤꯗꯣ ꯑꯝꯇ ꯇꯧꯔꯅꯣ ꯑꯝꯇ. ꯐꯔꯦꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯣꯏꯅ ꯆꯠꯂꯁꯤ. ꯅꯪ ꯂꯥꯛꯑꯒꯅꯦ ꯑꯩ ꯍꯧꯗꯣꯛꯂꯣ. ꯑꯗꯨꯒꯅꯦ ꯉꯟꯇꯥ ꯆꯠꯁꯤ. ꯑꯗꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯨꯀꯣ. ꯑꯩꯅꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯧꯗꯣꯛꯄ ꯂꯥꯛꯑꯗꯝꯅꯤ. ꯑꯁ ꯆꯠꯅꯤꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯉꯥꯟꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣꯕ? ꯊꯨꯅ ꯉꯟꯅꯈ꯭ꯔꯦꯗ. ꯇꯞꯅ ꯊꯧꯕ ꯅꯪꯕꯨꯗꯣ. ꯑꯁ ꯉꯥꯏꯈꯣꯕꯤꯗꯣ. ꯃꯤ ꯅꯆꯤꯃꯤꯅ ꯉꯥꯏꯕꯗꯨꯁꯤ ꯑꯩꯅ ꯍꯥꯏꯕ. ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯔꯕꯤꯗꯣ. ꯏꯇꯥꯎ ꯅꯆꯤꯃꯤꯅ ꯉꯥꯏꯕꯗꯨꯁꯤ ꯑꯩ 우닝만이 ꯌꯥꯗ꯭ꯔꯦ ꯍꯥꯏꯕ. ꯑꯁ ꯃꯣꯏ ꯌꯨꯝꯁꯨꯅꯦ ꯅꯍꯥꯟꯈꯩꯗꯤ ꯌꯧꯕꯅꯤ. ꯉꯁꯤꯗꯤ ꯌꯧꯕ ꯁꯨꯡꯉꯥꯏ ꯉꯥꯏꯗ꯭ꯔꯦꯕ. ꯑꯁꯦꯡꯕ. ꯑꯝꯇ ꯂꯥꯛꯑꯣ. ꯅꯪꯁꯨ ꯉꯥꯏꯈꯣ. 아이, 아씨, 화분 근무실. 능구, 뽀뽀 생시로. 야래. 난 mấy cái tấm này nhỉ? 하이, 야래 봐. 이디 해ለ버리. 정시로. 너 해봐. 너, 로비, 정호봐. 또, 짱슬러. 장로리씨. 예, cái nó đi tao. Ở đám hà nó là cả. 이다, APL. 숙상 mattamse. 내 진비나 시마이나 하라우제는 레이버세. 애기 미 아무도 없겠지. mana 하라우제 버시 우보다. APL 이다. 로, 자치. Hayma, Sakhiel. Sakhiel, sak loiri, sak sa thoro sidana imaga. ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ. ꯏꯃꯥ ꯍꯣꯏ ꯆꯠꯊꯣꯛꯄꯤꯔꯨꯔꯣ. Sakhiel, nangbu kaidorage haibani. 이마, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. Nangse, imana hek pokjaba isani. Nangi ahongwa matau machet amatang lakpada imana ne yam laina khangi. Isabu kaidorage? Ha. Isabu kaidorage haibani bungo. 이마, ꯑꯁꯦꯡꯕꯅꯤ. ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. 이마ꯅ ꯅꯆꯥꯕ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ 이마ꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯅꯤ. Phare phare. Nangi papungdo nanga sak chaminasi haiduna ngaiduna lehobani. Lao lao sak sakhum amatang chaminarurasi. 이마, ꯑꯩꯒꯤ ꯁꯔꯨꯛꯇ ꯈꯛꯄꯤꯔꯝꯃꯣ. ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯔꯒꯦꯕ. 이마가 바지가 하나 자토피르로.
ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯈꯥꯛꯄꯤꯔꯝꯃꯒꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯌꯥꯏꯃ. ꯇꯥꯆꯧ. ꯌꯥꯏꯃ. ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯏꯆꯦꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯨꯅ 이시에게 뭐 공빠이도나 하이제루시 야이마. ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯕꯨ ꯏꯆꯦꯅ ꯉꯥꯛꯄꯤꯔꯛꯈꯤꯒꯗ꯭ꯔꯅꯦ? ꯌꯥꯏꯃ, ꯅꯪ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯔꯨꯔꯕꯁꯨ 이시에게 ꯊꯃꯣꯏꯗꯨꯗ ꯃꯅꯥꯎ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯥꯈꯜ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯇꯥꯆꯧ ꯊꯤꯟꯊꯔꯒꯨꯝꯁꯤ. ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ. ꯕꯥꯆꯧ, ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯤꯅꯦꯗꯣ ꯂꯧꯕꯤꯔꯨꯔꯁꯦ. ꯅꯪꯒꯤ ꯅꯦꯅꯦꯗꯣ ꯕꯥꯆꯧꯒ ꯍꯌꯦꯡꯃꯛ ꯂꯧꯔꯨꯔꯁꯨ ꯕꯦꯅꯥꯎ. 이씨, 이씨. Nakoy kana kanano? Ha, nakoy bu kana kanano ba? 이씨, 너포 하이코이 이씨도 얌는 란그레. 이시에나 마땀 아마다 하이비키버도 ngasi디 ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯔꯤ ꯏꯆꯦ. ꯏꯆꯦ, ꯅꯧꯄꯥ ꯑꯩꯈꯣꯏꯁꯦ ꯀꯨꯏꯅ ꯇꯨꯝꯃꯟꯈ꯭ꯔ ꯃꯥꯜꯂꯦ. Ibo chauba, yaima, nachan nacheda phauba, minungsi machet amabo phaudaba makai. Aduk yamna na thongna laikhraba na koina. Kapahongna debu. Adugi sarukpudi nangi nupi dudane anau ba patta lalong kayama tahlu salu. 이제 이모는 마밤나 라고다. 밑에 피타이데 아이네. 이시에나 이코이기 나학다 라고다디. 노무타수 밑기 피타드나 할렌기 데체. 노포 아이코이는 같이 마음 딱 라고 분치 오이리버세. 마시나 이시에게 비락 누길라만 징부 삭제라게 이제. Yare hoga. Ibo chauba, yaima, aise. Adu ngai gina koi gina chi iduni ne he. Ai koi na angang oi ni e. Asapu amatang chaminarabasu. Isi na chaba to oga. Na koi da pijaki bado. 이제 사는 거 뭐 간브라. 이제 마도 마탁탕 마징나 마카타 마징부 가야기 마티 눅시 하이버도 마두기 아한부 쿠담니. 이제 Benau. Nenek. Nenek, kagino nangna aigi nakta sunglak laktridi. Nenek, na yam phate. Benau. లంచింపి ꯂꯟꯆꯦꯟꯄꯤ ꯇꯥꯆꯧ ꯈꯣꯏ ꯇꯌꯥꯏ ꯈꯣꯏꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. Tayai, nachalda tumna haibigano. 이제 마붕 남나 마찰 아무기다 막 라우기다 부 더당도
ꯆꯞ ꯆꯥꯅ ꯂꯧꯖꯅꯕ ꯇꯥꯟꯖꯥ ꯑꯃꯊꯪꯗ ꯏꯆꯦꯅ ꯄꯤꯅꯕꯤꯌꯨ ꯂꯟꯆꯦꯟꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯄꯨꯖꯈ꯭ꯔꯒꯦ ꯏꯆꯦ ꯑꯆꯧꯕ ꯌꯥꯏꯃ ꯅꯆꯦꯁꯦ ꯅꯈꯣꯏꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯇꯣꯉꯥꯜꯂꯤ ꯑꯗꯨꯕꯨ ꯅꯆꯟꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯁꯥꯒꯩꯗ ꯂꯩꯔꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯐꯝ ꯊꯣꯛꯏ ꯅꯆꯟꯁꯤ ꯄꯨꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯍꯟꯈꯣ ꯅꯦꯅꯦ ꯍꯟ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯁꯨ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯌꯨꯝꯗ ꯂꯩꯇꯕ ꯀꯨꯏꯔꯦ ꯕꯥꯆꯧꯒ ꯕꯕꯥꯒꯅꯅꯦ ꯐꯨꯕꯗꯒꯤ ꯆꯠꯈ꯭ꯔꯤꯕ ꯑꯆꯧꯕ ꯌꯥꯏꯃ ꯃꯁꯥ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯑꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯛꯉꯥꯎꯅꯔꯅꯤ ꯑꯃꯨꯛꯇ ꯀꯧꯕꯤꯔꯤꯆꯣ ꯍꯧꯖꯤꯛꯇꯤ ꯅꯆꯟ ꯂꯟꯆꯦꯟꯕꯤꯁꯨ ꯍꯟꯗꯛ ꯍꯥꯏꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄꯤꯌꯣ ꯍꯥꯏꯔꯤꯕ ꯄꯣꯁꯇꯨꯗꯅꯦ ꯅꯆꯟꯁꯨ ꯁꯦꯂꯦꯛꯁꯟ ꯐꯪꯉꯕꯅꯤ 이쩐보 ngasise magi appointment lawgadaba numine Tachau, tayai. Ichena haini sumaina ina mahoida amta lawbirucho. ꯂꯟꯆꯦꯟꯕꯤ ꯃꯁꯥꯅ ꯂꯥꯛꯇꯨꯅ ꯏꯆꯜꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯅꯅꯝꯃꯗꯣ ꯅꯪ ꯇꯌꯥꯏ ꯀꯥꯏꯅꯔꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯏꯅꯣ ꯂꯟꯆꯦꯟꯕꯤ ꯅꯅꯝꯃꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯕ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯇꯆꯧ ꯂꯥꯏ ꯈꯨꯔꯨꯝꯂꯕꯅꯦ ngasi nakoigi lotuna leramba na thauna ubada ichi pile lao imung changsi ngasi di aikhoi punna chak chaminaraga na chanse phutuna chakro lanjenbi nangi appointment lobado thengkhrani chak ngana charaga ne nang ta chau hoi tayai hoiga punna chamin anaba tawro lao ai chak thongge lao inau cha lao ai chak thongge lao hoi se yaima ꯇꯥꯆꯧ 이시에게 낙대 쌍은 실라오더라 ꯇꯥꯆꯧ ꯑꯩ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯅꯪ ꯉꯥꯗꯨ ꯂꯩꯊꯣꯛꯎꯔꯣꯀꯣ ꯍꯣꯏ ꯇꯥꯆꯧ ꯕꯦꯅꯥꯎ ꯅꯦꯅꯦꯒꯅꯦ 이문도 짱올라 짱올라 오고 ꯕꯦꯅꯥ ꯅꯪꯅ ꯇꯣꯏꯅ ꯅꯦꯅꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯦꯅꯦꯒ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤꯀꯣ ꯂꯟꯆꯦꯟꯕꯤ Tayai. ꯅꯪ ꯇꯌꯥꯏ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯧꯔꯨꯈꯤꯒꯦ Nene, kainom utpiura. Kaino haisibo? Tu. Nangna kaga sayenda aigi nena pirakhiba laididune. 한땀 못 보시면기디 레전드 난 아이 밤대기디 강로빵 감로이 Sen 시아붕아 한디 센도이가 로이네나 센도 뿌럭더니 하이람라가 얌 하라우로 짰치부다이네
바지 나샤기 아까워 와칼라시나 탐람바 타자바도 ngashidi punamak kaikre basi Isana aduk yamna thamoi sengna makhoigidamak mateng pangkhraga migi tawbimal masak khangdaba mido kanano imada amuktadi hayudana 망ning 망키셔노 이봐 그리슈칸데 와나 벤드리바디 독담은 마타모이 깔리바 마코이도 아봉도 까나나 없다요 마pun치 쪽바 이자기 마음도 랩방감드나 봐 티능하게 hayo 하요 kanano hayo haibani bungo 이빨 하요 hayo 티능 땀한게 이자득이 제일 무기부 마코이도 까나노 이빨 하요 amta hayo haibani bungo nangbo ꯄꯥꯕꯨꯡ ꯁꯦꯜꯗꯣ ꯑꯩꯅ ꯄꯨꯕꯅꯦ ꯄꯥꯕꯨꯡ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯄꯨꯕ ꯑꯣꯏꯔꯦ ꯁꯛꯍꯦꯜ ꯑꯁꯤꯒꯨꯝꯕꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗꯗꯤ ꯏꯄꯥ ꯊꯤꯅ ꯉꯥꯡꯕ ꯉꯝꯖꯔꯣꯏꯗ ꯆꯠꯂꯣ ꯁꯦꯟ ꯄꯨꯔꯛꯑꯃꯅꯤ ibungo chalo chalo lanjinbi kele rege moi pabu aidi nupi msasi thabaka tawronggadaba mali mi ꯃꯃꯥ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯆꯦꯞꯅ ꯌꯦꯡꯕꯗ ꯈꯪꯈ꯭ꯔꯕꯅꯤ ꯗꯥꯁꯒꯦꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯤꯔꯝꯂꯒ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯪꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯗ꯭ꯔꯤꯕꯗꯤ lanjinbi wadu na talaklaba nangi punchina thamoi pena nuksakhi babikupto aishu owe Kasi ay nalagibase. Nangonda wang amanging doon nalagliban eh. hayo kari wahangno Tas again, nang naayidamag. Pangbigi ba mating niyam to gidamag. Ay, karigasing ganikan ba da? Ay, buyaw wahal eh. lanjinbi aini chamcham na pangkiba mating to laman ga mari lainani kano madugidamagta washan baunate Madudagi hina awaba maso. Ay, ngasi fawba puno na layriye. kari karam awabano aina pang mga mamating ready ay shwida na pangki hayo nangi kari awabano Ay, awaba hayragadi. Ay na, lo na pikra pa po siya gama. Kasi fawba. Nang naloksan bida na layri. kari karam ba nang nalon na pikra ba po siya Dasagen. Ay, kita mo isa. Nang ginafam na lo na piki ba ko rin. Wari mo ngam tawre hayda layba ikairak tawri asugumba wari tabasi thamoi nogolesi nangju khangiba natro he pangba mina lona pirasu phong na lawro ne ay puri yam nuksire चलो नमो रुपये के लोग जल्दी रहो Bima, imungda changaga napinarondo
ꯍꯣꯡꯗꯣꯛꯎꯔꯁꯤꯀꯣ ꯀꯩꯅꯣ ꯏꯃꯥ ꯏꯃꯥ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣ ꯍꯩ ꯆꯠꯂꯣ ꯅꯃꯥꯟꯅꯕ ꯊꯝꯍꯧꯗꯅꯦ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ 이문도 쌍았을거 ꯃꯅꯨꯡꯗ ꯑꯩꯅ ꯍꯔꯥꯎꯔꯤꯁꯤꯗꯤ ꯃꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯀꯥꯟꯗꯦ ꯊꯝꯕꯣꯏ ꯆꯠꯂꯒ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ Kaka nangi baton pirame. ꯑꯩꯒꯤ ꯑꯣ ꯐꯔꯦ ꯐꯔꯦ Ah